Information Service Television Network samna ISTV na lepalitana sandok seriba makok thongba singi wari hariba thorum sibu nuksibidna puning thogot pidna meng tabiriba ISTV guest bior sing kurumjari loinena ngasigi top na pujarakliba episode asida adum taramna okse makok thongba singi wari hariba thorum sida koina Manipur gi tungan ba miuising tungan ba hiramda mai paklaba miuising hariba miuising du aikoina unaje yam tanglaba mokoigi mai paknabagi lambida honarapa madugi struggle challenges mayam du madugi wari duni aikoina lakuchariba wari duna anubu thongna kaya aikoigi lakliba mirol singda aduga ai contemporary time gi miuising da piri masina anubu inot am pidana kunsibu mai paknabo honabada achauba mateng ama woi hairiba thoram asida ngasi adong gidamta pujaraklibe episode asida lamdam sigi saknai rabi wet lifting hairiba masana asida tashenga malemgi woina waidagi henna harba singi manungda ama woiribi saipum mirabai chanu Mirabai na sisi ISTV ga kangna unajabagi tanjani aduna hojiksi maruena Olympic Games si saruk yabiru raba aduga silver medal si phangbirba matungda hale India yore Bharat yore then aigi ponpon lamda Manipur yore Manipur yore matamda Mirabai la haibu matamdani India su storm tawre pura masi rupture ni of happiness aduga Manipur su hekta yumthong kuding maksay tasing na Mirabai gi damdani akoigi khaba ngamdana chongthoriba mayam si boiba an sigi chilleba tanjaz da ISTV na wari ngaktan sananabagi tanja matang akoina haijarapa hamjarapa matamda yam puksal chauna bibirakpa asugi matik nungaijai Mirabai bu thajak pungusai Hakso hama maktada ISTV gi muthangdagi inbiba mayam pumnamaku poknam khurunjai yam nungaijai Mirabai aduna Mirabai gi wari di sadan loigadaba nate aduna mai papa gi wari si one after another atang lakpaduna ngasidi malem gi oina kwaidagi chauraba Olympic Games da wet lifting da hojik silver medal phangbang ambagi mai papa gi wari si sadan loiba khamba naigadaba nate but telaba matang manung sa wari sigi wari si aina katang wangkra semjara pujara iye masi hangjara pu matam sida Mirabai na adum ayamba tasenga bior sing interest ni maruna sanaro sing interest ni nuang sing si pakum pibigani aduga tasenga mati ngasi se unajabisda han wari saba hodring ede Mirabai mai pal pai bisu muku musida di noi bu kuding mai suni aina hine service pam samtang di haina target am tham changni Mirabai gi su aduni musigi target musum la ko do sidi sanaro me ko pusida ayam tong olympic yowa matong teng yowa hai basi sanaro kuding muku wa lan khan bani adu masidi khan banate tabak wani bangtu bisa du mai papagi wari si pura hali medal pura hali si mai papas na ISTV all ISTV timna Mirabai na mai papag president ni congratulations and andona Thank you amno ngajai Mirabai ada aina wari si atai su laksagani aina parameters yam chauna aina loksan jetraga su Mirabai gi career marwena sanaroi amoina wet lifting si ji sanarpa hobdagi haitale sida koigi yamna setback ama saigi swaidigi ni marwena 2016 gi koigi Rio Olympics masi koina just get back tor sahi manga gi mamang haita sida tasengna Olympic qualifier masi hekto oiba ngamba nate khallabani India gi ni ama katani satpa matam sida yam nungai gide di madu tasengna lift taruksi chance piba matam da marwena attempt taruksi piraku matam da ama koigi successfully madu thangalo matungda manga miss tawni adu Mirabai si asugi madik de satum tawri so kuin tajari ne ahan ba attempt to budura koi pressure me am la pirungani ko adigi expectation me am lerungani adu bugi expectation adugi pressure under pressure to work over madugi expectation me am numaram berkanda alma certain agi changes in terms of agi mindset work alone aduga sanabada si changna miss togi kari na swaida kitang adai episode of the review ne hanbol hai 1000
16 ꯔꯤꯑꯣ ꯑꯣꯂꯦꯝꯄꯤꯛꯁꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯑꯣꯂꯦꯝꯄꯤꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯩ ꯆꯍꯤꯁꯨ ꯅꯧꯅ ꯑꯩꯁꯦ ꯁꯦꯂꯦꯛꯁꯟ ꯐꯪꯕꯁꯦ ꯌꯥꯝꯅꯁꯨ ꯍꯔꯥꯎꯕ ꯑꯣꯏꯈꯤ ꯑꯩꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯑꯩ ꯑꯣꯂꯦꯝꯄꯤꯛꯀꯤꯗꯃꯛꯇ ꯁꯔꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯂꯩ ꯅꯪ ꯀꯟꯅꯕꯨ ꯍꯣꯠꯅꯔꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯄꯔꯐꯣꯔꯃꯦꯟꯁꯁꯤꯕꯨ ꯎꯠꯇꯥꯗꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯦꯗꯜ ꯑꯃ ꯂꯩꯒꯅꯤꯅ ꯃꯣꯏ ꯑꯩ ꯁꯔꯅꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯈꯤꯕ ꯂꯩ ꯑꯗꯨꯒꯤ ꯑꯣꯏꯅꯁꯨ ꯑꯩ ꯇ꯭ꯔꯦꯅꯤꯡꯗꯤ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯅ ꯑꯣꯂꯦꯝꯄꯤꯛꯁꯤꯒꯤꯗꯃꯛꯇ ꯑꯗꯨꯕꯨ ꯑꯩꯅ ꯑꯣꯂꯦꯝꯄꯤꯛ ꯀꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯊꯣꯛꯄ ꯀꯥꯟꯁꯤꯗ ꯄ꯭ꯔꯦꯁꯔ ꯈꯔꯕꯨꯗꯤ ꯂꯩꯇꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯔꯤꯑꯣ ꯑꯣꯂꯦꯝꯄꯤꯛ ꯑꯣꯏꯈꯤꯕꯒꯤ ꯑꯗ ꯃꯌꯥꯝꯒꯤ ꯄ꯭ꯔꯦꯁꯔ ꯁꯨꯝ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯃꯦꯗꯜ ꯑꯃꯁꯨ ꯂꯧꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯦꯁꯔ ꯑꯗꯒꯤ ꯁꯨꯝ ꯑꯍꯥꯟꯕꯁꯨ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯑꯗ ꯑꯩꯅ ꯍꯦꯛ ꯄ꯭ꯂꯦꯠꯐꯣꯝ ꯑꯩꯅ ꯁ꯭ꯇꯦꯖꯁꯤꯗ ꯊꯣꯛꯀꯦꯅ ꯇꯧꯕ ꯀꯥꯟꯁꯤꯗ ꯀꯝꯄꯤꯇꯤꯁꯟꯒꯤ ꯅꯨꯃꯤꯠꯁꯤꯗꯅꯤꯀꯣ ꯑꯩꯁꯦ ꯈꯪꯍꯧꯗꯕ ꯍꯥꯏꯗꯤ ꯈꯪꯗꯦ ꯀꯣꯛꯁꯤꯗꯩꯗ ꯑꯔꯨꯝꯕ ꯍꯥꯏꯗꯤ ꯕ꯭ꯂꯔ ꯆꯠꯄꯒꯨꯝꯕ ꯁꯤꯒꯨꯝꯕ ꯑꯃ ꯑꯩꯉꯣꯟꯗ ꯀꯟꯅ ꯑꯃꯨꯛꯇ ꯊꯣꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯃꯨꯛꯇ ꯇꯧꯗꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯑꯩꯁꯦꯎꯒꯦꯗꯤ ꯑꯩꯅ ꯊꯣꯛꯏꯁꯦ ꯑꯩꯅ ꯁꯥꯟꯅꯕ ꯊꯥꯡꯒꯠꯇꯣꯔꯤꯁꯦ ꯀꯔꯤꯅꯣ ꯈꯪꯉꯛꯇꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯍꯛꯆꯥꯡꯁꯤꯗ ꯄꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗ ꯑꯩꯁꯦ ꯕ꯭ꯂꯥꯏꯟꯗ ꯑꯣꯏꯅ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯂꯤꯞ ꯇꯧꯕꯁꯦ ꯂꯤꯞ ꯇꯧꯅꯕ ꯊꯣꯛꯄꯁꯦ ꯀꯩꯝꯇ ꯈꯪꯗ꯭ꯔꯦ ꯑꯩꯁꯦ ꯀꯔꯤ ꯇꯧꯕ ꯆꯠꯂꯤꯅꯣ ꯍꯥꯏꯕꯒꯤ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯊꯣꯛꯈ꯭ꯔꯦ ꯄꯨꯔꯥ ꯅꯔꯚꯁꯇ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯑꯩꯁꯦ ꯑꯗꯣ ꯑꯩ ꯑꯍꯥꯟꯕꯒꯤꯁꯨ ꯑꯃꯨꯛ ꯐꯦꯜ ꯑꯣꯏꯌꯦ ꯑꯩꯁꯦ ꯅꯔꯚꯁ ꯑꯣꯏꯃꯟꯕꯗꯒꯤ ꯑꯩ ꯑꯍꯥꯟꯕ ꯂꯤꯞꯁꯦ ꯑꯩ ꯄꯥꯁ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗ ꯁꯦꯀꯦꯟꯒꯤ ꯂꯤꯞꯁꯤꯗ ꯑꯩꯁꯦ ꯁ꯭ꯅꯦꯛꯁꯤꯗ ꯑꯩ ꯄꯥꯁ ꯇꯧꯕꯅꯦ ꯑꯗꯨꯒ ꯊꯥꯔꯠ ꯂꯤꯞꯁꯤꯁꯨ ꯑꯩ ꯑꯗꯨꯝ ꯅꯔꯚꯁ ꯇꯧꯕꯗꯒꯤ ꯊꯥꯡꯒꯠꯄ ꯑꯗꯨꯝ ꯉꯝꯈꯤꯗ꯭ರೆ ꯑꯗꯨꯒ ꯑꯩ ꯂꯤꯞ ꯇꯔꯨꯛ ꯐꯪꯕꯁꯤꯗ ꯑꯃꯈꯛꯇꯪ ꯁ꯭ꯅꯦꯛꯁꯇ ꯑꯃꯈꯛꯇꯪ ꯂꯤꯞ ꯄꯥꯁ ꯇꯧꯔꯒ ꯑꯩꯁꯦ ꯉꯝꯈꯤꯕꯅꯦ ꯑꯗꯣ ꯌꯥꯝꯅ ꯈꯪꯗꯦ ꯑꯗꯨꯝ ꯅꯨꯃꯤꯠꯇꯣ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯒꯤ ꯅꯨꯃꯤꯠ ꯅꯠꯇꯕ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯍꯦꯟꯅ ꯅꯔꯚꯁꯁꯦ ꯆꯠꯈꯤꯕ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯕ ꯁꯤꯃ ꯇꯝꯕꯤꯕꯁꯤꯃ ꯂꯩꯔꯦ ꯅꯨꯃꯤꯠꯇꯨꯗ ꯇꯥꯈꯤꯕ ꯄꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯅꯤꯡꯕ ꯀꯥꯏꯍꯧꯕꯒꯤ ꯇꯥꯈꯤꯕ ꯄꯤꯗꯣ ꯃꯗꯨ ꯑꯩꯈꯣꯏꯅ ꯐꯥꯁ ꯐꯣꯔꯋꯥꯔꯗ ꯇꯧꯁꯤꯜꯂꯀꯥꯟꯗ 2021 ꯇꯁꯦꯡꯕꯗꯤ ꯁꯝꯃꯔ ꯑꯣꯂꯦꯝꯄꯤꯛꯁꯤ ꯇꯣꯀꯤꯌꯣ ꯑꯣꯂꯦꯝꯄꯤꯛꯁꯤ 2020ꯅꯤ ꯕꯠ ꯍꯧꯖꯤꯛ ꯄꯦꯟꯗꯦꯃꯤꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯩꯊꯣꯔꯛꯑꯦ 2021 ꯇꯥꯔꯦ ꯁꯤꯗ 24 ꯖꯨꯂꯥꯏ ꯁꯦꯇꯔꯗे 2021 ꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯌꯥꯝꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯚꯦꯔꯤ ꯍꯤꯁꯇꯣꯔꯤꯛ ꯂꯦꯟꯃꯥꯔꯛ ꯑꯣꯏꯕ ꯅꯨꯃꯤꯠꯅꯤ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯤꯔꯥꯕꯥꯏꯅ ꯖꯄꯥꯟꯗ ꯇꯣꯀꯤꯌꯣꯗ ꯑꯣꯂꯦꯝꯄꯤꯛꯀꯤ ꯁꯥꯟꯅꯕꯨꯡꯗ ꯀꯔꯤ ꯇꯧꯈꯤꯒꯦ ꯍꯥꯏꯁꯦ ꯁꯤꯗꯤ ꯑꯩꯅ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯉꯔꯣꯏ ꯃꯗꯨꯗ ꯐꯥꯎꯈꯤꯕ ꯃꯤꯔꯥꯕꯥꯏꯒꯤ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯕꯤꯌꯨꯀꯣ 2016ꯗ ꯇꯥꯈꯤꯕ ꯃꯤꯠꯀꯤ ꯄꯤ ꯃꯁꯤꯗ ꯈꯨꯗꯤꯡꯃꯛꯅ ꯎꯔꯕ ꯃꯤꯔꯥꯕꯥꯏꯒꯤ ꯃꯣꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡꯗꯣ ꯃꯗꯨꯒꯤ ꯅꯣꯛꯏꯕꯗꯨꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ISTVꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗꯅꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯦꯁꯦ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯑꯩ ꯑꯍꯥꯟꯕꯗ ꯍꯣꯏ ꯑꯩ ꯑꯣꯂꯦꯝꯄꯤꯛ ꯇꯣꯀꯤꯌꯣ ꯔꯤꯑꯣ ꯑꯣꯂꯦꯝꯄꯤꯛꯁꯤꯗ ꯑꯩꯅ ꯄꯤ ꯇꯥꯈꯤ ꯑꯩ ꯅꯨꯃꯤꯠ 5-6ꯅꯤ ꯑꯩ ꯆꯥꯛ ꯆꯥꯈꯤꯗꯦ ꯒꯦꯝꯁ ꯃꯅꯨꯡꯁꯤꯗ ꯂꯩꯕꯁꯦ ꯑꯩ ꯆꯥꯛ ꯆꯥꯐꯝ ꯈꯪꯗꯅ ꯁꯨꯝ ꯂꯩꯔꯛꯀꯦ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯑꯗꯨꯝ ꯈꯟꯈꯤꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯈꯔꯁꯨ ꯀꯃꯦꯟ ꯈꯔꯁꯨ ꯐꯪꯉꯦ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯀꯃꯦꯟ ꯈꯔꯁꯨ ꯐꯪꯉꯦ ꯑꯗꯩ ꯑꯩꯅꯁꯨ ꯄꯣꯁ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯒꯦ ꯍꯥꯏꯗꯤ ꯑꯩꯁꯨ ꯇꯧꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯂꯩ ꯉꯁꯤꯗ ꯅꯠꯇꯦ ꯑꯩꯒꯤ ꯑꯔꯣꯏꯕꯁꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯂꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯩꯅ ꯄꯣꯁ ꯑꯃꯈꯛꯇꯪ ꯑꯩꯅ ꯇꯧꯖꯈꯤꯕꯅꯦ ꯍꯥꯏꯗꯤ ꯀꯃꯦꯟꯗꯨ ꯄꯥꯔꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯑꯗꯨꯝ ꯄ꯭ꯔꯣꯃꯤꯁꯁꯨ ꯇꯧꯒꯦ ꯍꯥꯏꯗꯤ ꯃꯊꯪꯒꯤ ꯇꯣꯀꯤꯌꯣ ꯑꯣꯂꯦꯝꯄꯤꯛꯁꯤꯗ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯦꯗꯜ ꯑꯃ ꯂꯧꯅꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩ ꯄ꯭ꯔꯣꯃꯤꯁ ꯑꯃ ꯇꯧꯕꯁꯤꯒ ꯂꯣꯏꯅꯔꯒ ꯆꯍꯤ 5ꯁꯦ ꯑꯩꯅ ꯄꯨꯔꯥ ꯇ꯭ꯔꯦꯅꯤꯡ ꯁꯤꯃ ꯈꯛꯇꯗ ꯑꯩꯅ ꯌꯨꯝꯗꯁꯨ ꯊꯣꯛꯂꯛꯇꯕ ꯃꯈꯩ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗ ꯑꯩ ꯇ꯭ꯔꯦꯅꯤꯡꯁꯤꯗ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨ ꯃꯗꯨ ꯍꯣꯠꯅꯔꯛꯄꯗꯨꯅ ꯑꯩ ꯇꯣꯀꯤꯌꯣ ꯑꯣꯂꯦꯝꯄꯤꯛꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯑꯩꯅ ꯔꯤꯑꯣ ꯑꯣꯂꯦꯝꯄꯤꯛꯇ ꯀꯞꯈꯤꯕ ꯑꯗꯒꯤ ꯑꯩꯅ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯈꯤꯗꯕ ꯃꯗꯨ ꯃꯌꯥꯝꯗꯣ ꯍꯟꯗꯛꯀꯤ ꯇꯣꯀꯤꯌꯣ ꯑꯣꯂꯦꯝꯄꯤꯛꯁꯤꯗꯗꯤ ꯑꯩꯅ ꯍꯣꯠꯅꯖꯔꯛꯄꯒꯤ ꯃꯃꯜ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯅ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟꯗꯣ ꯐꯥꯎꯔꯦꯅ ꯈꯪꯉꯛꯄ ꯃꯤꯀꯨꯞꯁꯤꯗ ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯈꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕꯒꯤ ꯀꯞꯅꯤꯡꯕ ꯍꯥꯏꯕꯗꯨꯅꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯄ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯐꯥꯒꯦ ꯑꯩꯅ ꯑꯩꯁꯦ ꯇꯣꯀꯤꯌꯣ ꯑꯣꯂꯦꯝꯄꯤꯛꯁꯤꯗ ꯑꯩꯁꯦ ꯃꯦꯗꯜ ꯂꯧꯔꯦꯀꯣ ꯄꯣꯗꯤꯌꯝꯗ ꯀꯥꯈꯠꯄ ꯀꯥꯟꯗꯨꯗ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯀꯞꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯐꯥꯎꯈꯤꯗ ꯑꯩꯅ ꯋꯥꯈꯤꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯅꯤꯡꯕ ꯑꯩꯒꯤ ꯀꯩꯅꯣ ꯃꯪꯂꯥꯟꯗꯣ ꯊꯨꯡꯉꯦꯀꯣꯅ ꯈꯜꯂꯒ ꯑꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯑꯗꯨ ꯀꯞꯄꯁꯨ ꯀꯞꯄꯦ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯑꯣꯏ
Chanu Psycho Mirabai. Sige nungaibasinico ISTV na su maruena Mirabai gi mai pakodu retrospect torgani ngasimak neng khanjari ni koidi July gi tang kun gamari thangje numit se ngasimak neng khanjari ni sige nungaibasi na koi saru ya jari manipur myam pumba adu gi vibe to lady adu myam do Mirabai ngasi takpiri basi dani koi pun nungai da saru yamin nari ye mai popi ko sima swai training sida kari no China na still mitom Mirabai na hagi bolai koi khanjari ni handakti China se China gi moi gi patam khodi makta moi na dum dominate ro sali base masi I can break the ice na China gi ko si thugai gi haiba bo haigri ne ado still China gi marina hauji hon de magun kari gum khari yauri ba ka kari no training dra kari no kari magun mai kari ai ko ima se training da su duga ma se adum angang su angang na dum moi se angang oiri ngai dagi hongna moi gi China gi oiba rules khara su adum lai hai tare angang pisak pi ngai dagi hongna moi se training se toba adum umsu ho hel e ko aku adugumba gi chance hai di India da di kitang kano toba hai tare angang oiri ngai dagi sana ba hoba se adum leite hai ba India da di moi gi dana angang oiri ngai se dagi kano toba training tauba se haweba adun bugisu maguna ma amu lai aduga anga sisu adum aisu adum magi technique haiba tare magi adum structure sumje adum phajai ma se adum khara su adum lai aduga training gi kano da su khitang budi khenai adu oita su moi ga khoi ga adum nakna ka tawe moina tawba ngam do akhoi su adum tawba ngam ne haijeri ba de kashu khetna ba laite staida akhoi kitang akhoi hoji hona ri basidagi ai khara tang hena isana hona ta de ai adum khoi ani se adum nakna chatna gani adum goal lobagi smaina fight tongna pasida adum nakna chatna gani ha basa adum kana tawe khena basa plus point tang hajer ko mera bai plus point akhoi jisu as sodre na khalini khanbagi maramdi handa ki sali base si ge april tha dani Tashkent ta pangthoi se masina akhoi gi Asian akhoi weightlifting championship ne pangthoi se sidadi already you have lifted 119 kg thangat khre ba si se thangat khre ba
ꯑꯗꯣ ꯁꯤ ꯊꯥꯡꯒꯠꯈꯤꯕꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ 15 ꯊꯥꯡꯒꯠꯂꯦ ꯌꯥꯝ ꯂꯥꯏꯅ ꯊꯥꯡꯒꯠꯈ꯭ꯔꯦ ꯍꯣꯏ 17 ꯁ꯭ꯋꯥꯏꯗꯅꯤꯀꯣ ꯑꯩꯈꯣꯏ ꯁ꯭ꯇꯛ ꯇꯧꯔꯤꯁꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ 119ꯁꯤ ꯊꯥꯡꯒꯠꯄꯗꯨ ꯈꯟꯕꯤꯔꯝꯒꯅꯤ ꯕ꯭ꯔꯦꯟꯗꯗꯤ ꯀꯔꯤꯒꯤꯅꯣ ꯑꯗꯥꯏꯗ ꯈꯤꯇꯪ ꯁꯣꯝꯗꯗꯤ ꯊꯥꯡꯒꯠꯄ ꯉꯝꯕ꯭ꯔꯥ ꯁꯣꯝꯗ ꯈꯤꯇꯪ ꯀꯔꯤꯒꯤꯅꯣ ꯑꯗꯥꯏꯗ ꯀꯣꯝꯄꯤꯇꯤꯁꯟꯁꯦ ꯑꯗꯨꯝ ꯑꯞ ꯗꯥꯎꯟ ꯑꯣꯏꯌꯦ ꯍꯥꯏꯗꯨꯅꯤ ꯑꯗꯨꯝ ꯉꯁꯤ ꯇꯧꯈꯤꯕꯗꯣ ꯍꯌꯦꯡꯁꯨ ꯇꯧꯒꯅꯤ ꯍꯥꯏꯕ ꯁꯨꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯑꯗꯨꯝ ꯂꯩꯇꯦ ꯍꯥꯏꯗꯤ ꯅꯣꯡꯃ ꯑꯗꯨꯝ ꯐꯖꯅ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯗꯒꯤ ꯍꯛꯆꯥꯡꯒꯤ ꯕꯣꯗꯤꯒꯤ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕꯒꯤꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯩ ꯑꯩꯅ ꯑꯦꯁꯤꯌꯥꯟ ꯆꯦꯝꯄꯤꯌꯟꯁꯤꯞꯀꯤ ꯍꯦꯛ ꯃꯇꯨꯡꯗ ꯑꯩꯁꯦ ꯇ꯭ꯔꯦꯅꯤꯡ ꯑꯗꯨꯝ ꯈꯔ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯈꯤꯇꯪ ꯃꯇꯝ ꯈꯤꯇꯪ ꯊꯨꯖꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯐꯪꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯏꯟꯗꯤꯌꯥꯗ ꯑꯩꯅ ꯁꯥꯟꯅꯕ ꯑꯦꯁꯤꯌꯥꯟ ꯆꯦꯝꯄꯤꯌꯟꯁꯤꯞ ꯍꯦꯛ ꯂꯣꯏꯕꯒ ꯏꯟꯗꯤꯌꯥꯗ ꯑꯩ ꯁꯥꯟꯅꯕꯒꯤ ꯑꯗꯨꯝ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯩꯅ ꯁꯤꯒꯨꯝꯕ ꯑꯣꯂꯦꯝꯄꯤꯛꯁꯤꯗ ꯃꯦꯗꯜ ꯑꯃ ꯂꯧꯅꯕ ꯍꯣꯠꯅꯕꯗꯗꯤ ꯈꯔ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯑꯗꯨꯝ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯑꯩꯅ USA ꯗ ꯆꯠꯂꯒ ꯁꯥꯟꯅꯕꯁꯤꯗꯁꯨ ꯑꯩ ꯑꯗꯨꯝ ꯇ꯭ꯔꯦꯅꯤꯡꯕꯨꯗꯤ ꯐꯖꯅ ꯑꯗꯨꯝ ꯁꯥꯟꯅꯩ ꯑꯗꯨꯕु ꯑꯣꯂꯦꯝꯄꯤꯛꯁꯤꯗ ꯑꯩꯅ ꯑꯦꯁꯤꯌꯥꯟ ꯒꯦꯝꯁꯇꯗꯤ ꯑꯦꯁꯤꯌꯥꯟ ꯆꯦꯝꯄꯤꯌꯟꯁꯤꯞꯇꯗꯤ ꯑꯩꯅ 119ꯁꯦ ꯑꯩ ꯊꯥꯡꯒꯠꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯅ ꯑꯣꯂꯦꯝꯄꯤꯛꯁꯤꯗꯗꯤ 17 ꯇꯧꯕ ꯉꯝꯈꯤꯗꯦ ꯑꯗꯣ ꯑꯩ ꯍꯛꯆꯥꯡꯒꯤ ꯈꯤꯇꯪ ꯑꯁꯣꯏꯕ ꯈꯔꯁꯨ ꯑꯗꯨꯝ ꯇꯦꯛꯅꯤꯛꯇ ꯑꯣꯏꯔꯦ ꯑꯗꯒꯤꯗꯤ ꯍꯛꯆꯥꯡꯒꯤ ꯐꯤꯖꯤꯀꯦꯜꯒꯤ ꯀꯩꯅꯣꯗꯁꯨ ꯈꯤꯇꯪ ꯋꯥꯠꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗꯩꯁꯦ ꯑꯗꯨꯝ ꯁꯤꯗꯅ ꯑꯩꯅ ꯍꯧꯔꯤꯁꯤ ꯃꯔꯨꯑꯣꯏꯅ ꯃꯤꯔꯥꯕꯥꯏ ꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯃꯤꯔꯥꯕꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜꯂꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯕꯁꯦ ꯍꯣꯏ ꯇꯥꯖꯅꯤꯡꯉꯤꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯁ꯭ꯄꯣꯔꯠꯁ ꯑꯦꯟꯊꯨꯖꯤꯌꯥꯁ ꯃꯌꯥꯝ ꯃꯔꯨꯑꯣꯏꯅ ꯋꯦꯠ ꯂꯤꯐꯇꯤꯡ ꯁꯤꯗꯩꯁꯦ ꯁꯥꯟꯅꯅꯤꯡꯕ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯛꯁꯇꯒꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯇꯦꯛꯅꯤꯛ ꯁ꯭ꯀꯤꯜ ꯑꯗꯨꯒ ꯋꯥꯠꯑꯦꯚꯔ ꯁ꯭ꯋꯥꯏꯗ ꯑꯦꯗꯚꯥꯟꯁ ꯉꯁꯥꯏꯒꯤ ꯇ꯭ꯔꯦꯅꯤꯡꯒ ꯄꯤꯔꯛꯄꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯁꯦ ꯆꯞ ꯆꯥꯅ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯐꯪꯉꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗꯤ ꯖꯁ ꯌꯥꯝ ꯂꯥꯞꯅꯕꯨ ꯂꯩꯍꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯤꯔꯥꯕꯥꯏꯅ ꯐꯪꯕꯤꯔꯤꯁꯤꯗꯤ ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯚꯥꯔꯠꯅꯁꯨ ꯃꯥꯏ ꯃꯤꯡꯆꯠ ꯑꯃ ꯄꯨꯔꯛꯄ ꯄꯥꯝꯕꯅꯤꯅ ꯑꯃ ꯇꯧꯈ꯭ꯔꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏꯗ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯒꯦꯁꯦ ꯃꯁꯤꯅꯤ ꯍꯣꯏ ꯑꯋꯥꯠꯄꯁꯦ ꯃꯄꯥꯟꯂꯣꯝꯗꯗꯤ ꯃꯄꯥꯟꯂꯣꯝꯒ ꯑꯩꯈꯣꯏꯒ ꯌꯦꯡꯅꯕ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯁꯤꯗꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯒ ꯃꯄꯥꯟ ꯂꯝꯒ ꯌꯦꯡꯅꯔꯨꯕꯗ ꯑꯗꯨꯝ ꯃꯅꯤꯄꯨꯔꯁꯦ ꯈꯤꯇꯪꯗꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯍꯣꯏ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯏ ꯁ꯭ꯄꯣꯔꯠ ꯁꯥꯏꯟꯁꯀꯨꯝꯕ ꯈꯤꯇꯪ ꯂꯤꯡꯈꯠꯂꯦ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯇꯥꯔꯦ ꯑꯗꯣ ꯃꯁꯤ ꯂꯤꯡꯈꯠ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯁꯤꯗ ꯑꯐꯕ ꯀꯣꯆ ꯗꯔꯀꯥꯔ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯌꯨꯝꯗꯒꯤ ꯂꯥꯛꯏꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯄꯨꯟꯅ ꯊꯝꯐꯝ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯥꯟꯗꯤ ꯁꯥꯟꯅꯖꯅꯤꯡꯕ ꯁꯤꯒꯨꯝꯕ ꯐꯦꯁꯤꯂꯤꯇꯤ ꯑꯝꯇ ꯂꯩꯔꯒ ꯁꯥꯟꯅꯐꯝꯒꯤ ꯐꯦꯁꯤꯂꯤꯇꯤ ꯂꯩꯇꯕ ꯁꯤꯒꯨꯝꯕꯁꯤꯒꯤ ꯋꯥꯠꯂꯛꯄꯗꯒꯤꯁꯨ ꯄ꯭ꯂꯦꯌꯔꯁꯦ ꯈꯔ ꯍꯟꯊꯔꯛꯄꯅꯦꯅ ꯑꯩ ꯑꯗꯨꯝ ꯈꯟꯖꯩ ꯑꯗꯨꯅ ꯍꯥꯏꯗꯤ ꯁ꯭ꯄꯣꯔꯠꯁ ꯑꯩꯈꯣꯏ ꯈꯛꯇꯅ ꯁꯥꯟꯅꯕꯗꯤ ꯌꯥꯗꯕ ꯃꯗꯨꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯃ ꯃꯌꯥꯝ ꯑꯃ ꯂꯩ ꯋꯦꯠ ꯂꯤꯐꯇꯤꯡ ꯍꯥꯏꯔꯒꯁꯨ ꯌꯣꯠ ꯈꯛꯇꯪ ꯊꯥꯡꯒꯠꯄ ꯑꯗꯨꯝꯕꯒꯤꯗ ꯅꯠꯇꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯁꯁꯨ ꯑꯗꯨꯝ ꯗꯔꯀꯥꯔ ꯑꯣꯏꯔꯛꯑꯦ ꯑꯗꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯤꯁꯣꯔ ꯁꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯇꯧꯔꯛꯇꯕ ꯑꯩꯈꯣꯏꯒꯤ ꯃꯔꯥꯡ ꯀꯥꯏꯔꯛꯇꯕ ꯁꯤꯗꯒꯤꯗ ꯈꯤꯇꯪ ꯍꯟꯊꯕꯗꯧꯅ ꯑꯩꯅꯈꯜꯂꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯃꯅꯤꯄꯨꯔꯁꯤꯗ ꯂꯤꯡꯈꯠꯂꯒ ꯆꯥꯎꯅ ꯁ꯭ꯄꯣꯔꯠꯁ ꯊꯦꯔꯥꯄꯤꯁ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯩꯕ ꯑꯣꯏꯇꯥꯔꯗꯤ ꯍꯦꯟꯅꯁꯨ ꯑꯐꯕ ꯍꯥꯏꯗꯤ ꯄ꯭ꯂꯦꯌꯔꯁ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯟꯅꯤꯡꯉꯦ ꯑꯗꯣ ꯍꯣꯏ ꯍꯥꯟꯅꯗꯒꯤꯗꯤ ꯈꯤꯇꯪ ꯆꯦꯟꯖ ꯇꯧꯕꯕꯨꯗꯤ ꯎꯔꯦ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯕꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯐꯝ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯕꯨ ꯑꯣꯏꯔꯁꯨ ꯑꯗꯒꯤꯗꯤ ꯑꯇꯩ ꯃꯐꯝ ꯀꯩꯗꯁꯨ ꯑꯣꯏꯔꯁꯨ ꯁꯨꯝꯕ ꯂꯤꯡꯈꯠꯂꯒ ꯊꯝꯕꯁꯦ ꯊꯝꯕ ꯇꯥꯔꯗꯤ ꯍꯦꯟꯅ ꯄ꯭ꯂꯦꯌꯔꯁ ꯄꯨꯊꯣꯛꯄ ꯍꯦꯟꯅ ꯉꯝꯒꯅꯤꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯁꯤꯃ ꯇꯥꯛꯄꯤꯔꯦ ꯑꯗ ꯑꯩꯅ ꯑꯃꯇꯪꯒ ꯍꯥꯏꯍꯟꯖꯅꯤꯡꯕꯗꯣ ꯑꯩꯅ ꯐꯥꯎꯖꯔꯤꯕ ꯈꯟꯖꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯍꯣꯏ ꯍꯣꯏ ꯃꯥꯏꯊꯤꯕꯁꯦ ꯁꯤꯅ ꯄꯤꯂꯔ ꯑꯣꯐ ꯁꯛꯁꯦꯁꯅꯦꯅ ꯍꯥꯏ ꯍꯣꯏ ꯑꯗꯨꯅ ꯔꯤꯑꯣ ꯑꯣꯂꯤꯝꯄꯤꯛꯇ ꯃꯥꯏꯊꯤꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯔꯥꯕꯥꯏꯅꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯗꯤꯌꯥꯗ ꯍꯥꯏꯕꯤꯈꯤꯕ꯭ꯔꯥ ꯑꯩ ꯈꯟꯖꯔꯤꯅꯤ ꯍꯥꯔꯗ ꯋꯥꯔꯛ ꯍꯥꯏꯕꯁꯦ ꯍꯥꯔꯗ ꯋꯥꯔꯛ ꯍꯥꯏꯕꯁꯦ ꯅꯣꯟ ꯁ꯭ꯇꯣꯞ ꯍꯥꯔꯗ ꯋꯥꯔꯛꯁꯤꯃ ꯑꯗꯒꯤ ꯃꯤꯒꯤ ꯄ꯭ꯔꯤꯖꯥꯔꯚꯔꯦꯟꯁ ꯀꯟꯁꯤꯁꯇꯦꯟꯁꯤ then certain magi determination and dedication si mirabai se tajari ni sahi manga amuk sidai olympic amadi no olympic si lakpasida chararoi haba chagidaba yengaroi haba yengidaba ponse pairoi yung pauna branta de phawgidaba marma pang tinaraga merry making sometimes gossip kai tawgidaba siumba khara tawgi he kam chumse apai ꯍꯣꯏ ꯃꯁꯤ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯑꯩꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯆꯨꯝꯃꯦ ꯃꯁꯤ ꯌꯥꯝꯅ ꯑꯩꯅ ꯆꯍꯤ 5 ꯄꯨꯔꯥ ꯑꯩꯁꯦ ꯍꯣꯏ ꯑꯩꯅ
ꯌꯨꯝꯗꯁꯨ ꯍꯣꯏ ꯃꯔꯛꯇꯕꯨꯗꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯅꯤꯅꯤꯒꯨꯝꯕ ꯍꯨꯝꯅꯤꯒꯨꯝꯕ ꯑꯩꯅ ꯆꯍꯤ 5ꯒꯤ ꯃꯅꯨꯡꯁꯤꯗ ꯁꯨꯃꯥꯏꯅ ꯊꯣꯛꯑꯦ ꯌꯥꯝꯗꯕꯤꯗ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯅꯨꯃꯤꯠ 5-6ꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯩ ꯑꯗꯨꯝ ꯊꯣꯛꯑꯦ ꯍꯥꯏꯗꯤ ꯌꯨꯝꯗ ꯊꯣꯛꯂꯛꯄꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯇ꯭ꯔꯦꯅꯤꯡꯗ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯀꯩꯅꯣ ꯑꯃ ꯑꯩꯅ ꯂꯥꯝꯒꯦꯅ ꯈꯜꯂꯤꯕꯅꯤꯅ ꯀꯩꯅꯣꯝꯃ ꯇꯧꯒꯦꯅ ꯈꯜꯂꯤꯕꯅꯤꯅ ꯄ꯭ꯂꯦꯌꯔꯁ ꯑꯃ ꯑꯣꯏꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯑꯗꯨꯅ ꯑꯩꯅ ꯄꯨꯔꯥ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯒꯦ ꯍꯥꯏꯗꯤ ꯑꯩ ꯆꯍꯤ 5ꯁꯦ ꯄꯨꯔꯥ ꯁꯥꯟꯅꯔꯒ ꯑꯣꯂꯦꯝꯄꯤꯛꯁꯤꯗ ꯑꯩꯒꯤ ꯍꯣꯞ ꯑꯃ ꯊꯝꯕꯅꯤꯅ ꯑꯩꯅ ꯆꯍꯤ 5ꯁꯤ ꯑꯩꯅ ꯆꯥꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯐꯨꯗꯇꯕꯨ ꯑꯣꯏꯔꯁꯨ ꯑꯇꯣꯞꯄ ꯖꯪ ꯐꯨꯗ ꯁꯨꯝꯕ ꯁꯥꯏꯠꯀꯤ ꯃꯌꯥꯝꯁꯦ ꯑꯩ ꯆꯥꯗꯅ ꯑꯩꯅ ꯁꯨꯞꯅꯇꯒꯤ ꯁꯔ ꯍꯣꯏꯅ ꯄꯤꯔꯤꯕ ꯗꯥꯏꯠ ꯄ꯭ꯂꯥꯟꯁꯤꯗꯪ ꯑꯩꯅ ꯐꯣꯂꯣ ꯇꯧꯔꯒ ꯆꯥꯔꯛꯄ ꯍꯥꯏꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯐꯤꯠ ꯑꯣꯏꯅ ꯂꯩꯅꯕ ꯑꯃꯗꯤ ꯇ꯭ꯔꯦꯅꯤꯡꯁꯤꯗ ꯀꯩꯅꯣ ꯇꯧꯗꯅꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯆꯥꯔꯒ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯂꯩꯔꯛꯄ ꯑꯗꯨꯒ ꯑꯩ ꯑꯗꯨꯏ ꯃꯇꯝꯗ ꯆꯍꯤ 5ꯁꯦ ꯑꯩ ꯄꯨꯔꯥ ꯏꯟꯇꯔꯅꯦꯠꯁꯤꯗꯒꯤ ꯑꯩ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ Get back ꯂꯩꯊꯣꯛꯄ ꯇꯧꯔꯦ. ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯗꯨ ꯑꯗꯨꯝ ꯗꯤꯁꯇꯔꯕ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯐꯣꯟ ꯄꯥꯏꯔꯒ ꯂꯩꯇꯥꯔꯗꯤ ꯉꯥꯏꯍꯥꯛ ꯇꯨꯁꯨ ꯌꯦꯡꯅꯤꯡꯉꯒ ꯇꯨꯝꯕꯗ ꯗꯤꯁꯇꯔꯕ ꯇꯧꯁꯦ ꯔꯦꯁ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯗꯤꯁꯇꯔꯕ ꯑꯗꯨꯝ ꯑꯣꯏꯒꯟꯕ ꯑꯗꯨꯒ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥ ꯍꯥꯏꯁꯤꯅꯤꯀꯣ ꯑꯗꯨꯝ ꯑꯃꯗꯒꯤ ꯑꯃ ꯄꯥꯎ ꯁꯨꯝ ꯂꯥꯛꯄꯁꯦ ꯑꯗꯨꯝ ꯀꯣꯛꯇꯁꯨ ꯁꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯔꯤ ꯁꯨꯝ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯂꯣꯏꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯑꯩꯒꯤ ꯁꯨꯞꯅꯇꯒꯤ ꯑꯩꯅ ꯁꯥꯟꯅꯔꯤꯕ ꯀꯩꯅꯣꯁꯦ ꯇꯥꯔꯒꯦꯠꯇꯨꯗꯪ ꯑꯩꯅ ꯌꯦꯡꯉꯒ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯦꯅꯤꯡꯁꯤꯗ ꯑꯩ ꯀꯃꯥꯏꯅ ꯆꯦꯟꯖ ꯇꯧꯒꯅꯤ ꯀꯃꯥꯏꯅ ꯏꯝꯄ꯭ꯔꯨꯞ ꯇꯧꯒꯅꯤ ꯍꯥꯏꯅ ꯁꯔꯁꯤꯒ ꯇꯥꯟꯅꯔꯒꯗꯪ ꯑꯩꯅ ꯐꯖꯅ ꯍꯥꯔꯠ ꯋꯥꯔꯛ ꯇꯧꯋꯦꯕ ꯑꯩꯅ ꯍꯥꯔꯠ ꯋꯥꯔꯛ ꯇꯧꯋꯦ ꯑꯗꯨꯒ ꯇꯦꯛꯅꯤꯛ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯁꯦꯝꯗꯣꯛꯑꯒ ꯆꯍꯤ 5ꯁꯦ ꯄꯨꯔꯥ ꯑꯩꯅ ꯀꯟꯅ ꯇ꯭ꯔꯦꯅꯤꯡꯁꯤꯗ ꯈꯛꯇ ꯍꯥꯏꯇꯥꯔꯦ ꯐꯣꯀꯁ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯔꯛꯈꯤ ꯑꯩ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤꯅꯤ ꯅꯤꯡꯁꯤꯡꯖꯔꯛꯏꯅꯤ ꯑꯩꯈꯣꯏꯅ ꯃꯤꯔꯥꯕꯥꯏꯅ ꯂꯤꯕꯤꯔꯛꯄꯁꯤꯗ ꯑꯔꯖꯨꯟꯗ ꯍꯣꯏ ꯍꯪꯕꯗꯣ ꯇꯦꯟ ꯀꯥꯞꯄꯝꯗꯥꯏꯗ ꯅꯪ ꯀꯔꯤ ꯎꯒꯦ ꯉꯥꯒꯤ ꯃꯃꯤꯠ ꯈꯛꯇꯃꯛ ꯎꯏꯅ ꯍꯣꯏ ꯃꯥꯅ ꯍꯣꯏ ꯈꯨꯝꯕꯗꯣ ꯍꯣꯏ ꯍꯣꯏ ꯗꯦꯠ ꯚꯦꯔꯤ ꯑꯗꯨꯅ ꯌꯥꯝ ꯑꯦꯕꯁꯣꯂꯨꯠ ꯇꯥꯔꯒꯦꯠ ꯑꯃ ꯃꯥꯡꯗ ꯊꯝꯃꯒ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯇꯧꯔꯔꯣꯏꯅ ꯃꯥꯅꯦ ꯍꯥꯏꯕꯁꯦ ꯃꯥꯅꯦ ꯁꯤꯒꯤ ꯀꯃꯤꯠꯃꯦꯟꯁꯤꯅꯤ ꯁꯤꯒꯤ ꯀꯃꯤꯠꯃꯦꯟ ꯌꯥꯎꯔꯤꯕ ꯃꯤꯔꯥꯕꯥꯏꯅ ꯁꯤꯜꯚꯔ ꯃꯦꯗꯜ ꯑꯃ ꯑꯣꯂꯦꯝꯄꯤꯛꯁ ꯒꯦꯝꯗ ꯂꯧꯔꯛꯄ ꯍꯥꯏꯕꯁꯤ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯁꯤꯒꯤ ꯃꯊꯛꯇ ꯁꯣꯐꯥ ꯁꯤꯒꯤ ꯀꯃꯤꯠꯃꯦꯟꯁꯤꯅ ꯀꯔꯤ ꯀꯔꯤ ꯄꯤꯔꯤꯒꯦ ꯃꯤꯔꯥꯕꯥꯏꯅ ꯀꯌꯥꯝ ꯌꯥꯝꯅ ꯑꯦꯆꯤꯞ ꯇꯧꯔꯒꯦꯗꯣ ꯑꯩ ꯚ꯭ꯌꯨꯔꯁꯤꯡ ꯃꯐꯝꯗꯅꯤ ꯑꯩ ꯑꯃꯨꯛꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯩꯅ ꯐꯪꯖꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯁꯤꯜꯚꯔ ꯃꯦꯗꯜ ꯏꯟ ꯀꯃꯟꯋꯦꯜꯊ ꯒꯦꯝꯁ ꯒ꯭ꯂꯥꯁꯒꯣ 2014 ꯁꯤꯃ gold medal in women senior national weightlifting championship 2016 simak phangbikre and then gold medal in world weightlifting championship Anaheim USA 2017 simak phangbire again gold medal in senior women national weightlifting championship Mangalore 2018 aduga aina ngasai panjekiba sets world record in clean and jerk by lifting 119 kg in the Asian weightlifting championship held at Tashkent in 2021 April thak pangthokibase sima phange adagi amuk handak yam nungarisina hekta mayam si hekta angakpona thallaba haraubona thallaba madugi nungaiba ma piriba hojiki handaki chathariba Olympic Games da silver medal phambasima Tokyo gi Olympic Games se aduga amuk khwadigi chawbadi Padma Shri aduna Bharatna piriba civilian awards sing manungda mari suba khwadi wangba civilian awards sim phange then Rajiv Gandhi Khel Ratna Award in 2018 hariba ani maksi 2018 na phangba ngaktani aduna sanar bungda sanaromagi punsida Bharatna piba khwadi wangba award tuni Rajiv Gandhi Khel Ratna Award simasu phangba ngambiraba ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯃꯥꯒꯤ ꯃꯃꯣꯝ ꯑꯣꯏꯅ ꯐꯪꯖꯕ ꯑꯃꯇ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯊꯣꯛꯆꯔꯤꯕ ꯃꯤꯔꯥꯕꯥꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨꯒ ꯁꯥꯟꯅꯕꯒꯤ ꯈꯣꯡꯆꯠꯇ ꯃꯥꯅ ꯐꯪꯉꯤꯕ ꯑꯦꯋꯥꯔꯗ ꯃꯌꯥꯝꯁꯤ ꯑꯗꯨꯅ ꯚ꯭ꯌꯨꯔꯁꯤꯡ ꯍꯥꯏꯔꯤꯕ ꯑꯦꯋꯥꯔꯗ ꯃꯌꯥꯝꯁꯤ ꯑꯃ ꯐꯪꯕꯗ ꯄꯨꯟꯁꯤꯗ ꯁꯥꯟꯅꯔꯣꯏ ꯍꯦꯛꯇ ꯐꯪꯒꯦ ꯉꯝꯗ꯭ꯔꯕ ꯑꯦꯋꯥꯔꯗꯁꯤꯡꯗꯨꯅꯤ ꯃꯃꯜ ꯌꯥꯝꯅ ꯑꯣꯟꯊꯣꯛꯅ ꯇꯥꯡꯕ ꯌꯥꯝ ꯄ꯭ꯔꯤꯁꯤꯌꯁ ꯑꯣꯏꯕ ꯑꯦꯋꯥꯔꯗ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕ ꯑꯦꯋꯥꯔꯗ ꯀꯌꯥꯁꯤꯅ ꯂꯩꯇꯦꯡꯉꯕ ꯃꯤꯔꯥꯕꯥꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯗꯤ ꯃꯃꯣꯝꯅꯤ ꯑꯗꯨ ꯂꯝꯗꯝꯁꯤꯒꯤ ꯆꯅꯨꯔꯥꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯥꯂꯦꯝ ꯁꯤꯟꯅ ꯉꯥꯜꯂꯗꯅ ꯃꯥꯒꯤ ꯃꯁꯦꯛ ꯃꯉꯥꯜꯅ ꯄꯨꯡꯉꯛ ꯉꯥꯍꯟꯗꯅ ꯃꯥꯂꯦꯝꯁꯤ ꯑꯉꯛꯄ ꯐꯪꯅ ꯃꯔꯨꯑꯣꯏꯅ ꯑꯀ꯭ꯔꯣꯁ ꯗ ꯀꯟꯇ꯭ꯔꯤ ꯏꯟꯗꯤꯌꯥꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕ ꯃꯇꯝꯅꯤ ꯁꯤꯒꯤ ꯃꯇꯝꯁꯤ ꯋꯥꯔꯤ ꯁꯥꯖꯕꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯖꯕꯅꯤ ꯑꯗ ꯑꯩꯅ ꯍꯧꯖꯤꯛ ꯄꯟꯖꯔꯤꯁꯤ ꯃꯤꯔꯥꯕꯥꯏ ꯃꯌꯥꯝ ꯑꯃꯅꯤꯀꯣ ꯐꯪꯉꯤꯁꯦ ꯑꯩꯁꯤꯅ ꯃꯔꯨꯑꯣꯏꯕꯁꯤꯡꯅ ꯑꯩ ꯈꯔ ꯄꯟꯖꯔꯤꯁꯦ ꯑꯦꯟ ꯂꯣꯠ ꯃꯣꯔ ꯁꯤꯒꯤ ꯑꯦꯋꯥꯔꯗꯁ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯃꯦꯗꯜ ꯃꯌꯥꯝꯁꯤ ꯌꯥꯝ ꯐꯪꯕꯤꯈ꯭ꯔꯦ ꯑꯩ ꯑꯗꯨꯃ ꯂꯩꯖꯔꯁꯅꯨ ꯑꯗ ꯑꯩꯅ ꯄꯟꯖꯔꯤꯕ ꯈꯔꯁꯤ ꯃꯅꯨꯡꯗꯅꯤ ꯌꯥꯝꯅ ꯃꯁꯤꯗ ꯊꯦꯡꯅꯈꯤꯕ ꯁ꯭ꯇ꯭ꯔꯒꯜ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯐꯪꯈꯤꯕ ꯅꯨꯡꯉꯥꯏꯇꯅ ꯐꯪꯕ
different episode ni dana lerum gani khara khara dum te takna loi habi asu ai adu machang mo bi yaw gana amtang habi ꯍꯣꯏ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕꯁꯨ ꯑꯗꯩ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩ 2017 ꯋꯥꯔꯜ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯆꯠꯄꯁꯦ ꯆꯠꯂꯝꯗꯥꯏꯁꯤꯗ ꯁꯤꯒꯤ ꯆꯍꯤꯁꯤꯗꯩꯗ ꯆꯞ ꯃꯥꯟꯅꯕ ꯊꯥꯁꯤꯗ ꯍꯥꯏꯇꯥꯔꯦ ꯅꯣꯕꯦꯝꯕꯔꯁꯤꯗ ꯑꯣꯏꯈꯤꯕꯅꯦ ꯑꯗꯩꯗ ꯑꯩꯒꯤ ꯏꯆꯦ ꯑꯩꯒꯤ ꯍꯦꯛ ꯏꯊꯛꯀꯤ ꯏꯆꯦꯁꯤ ꯂꯨꯍꯣꯡꯕ ꯑꯣꯏꯌꯦꯕꯀꯣ ꯅꯣꯕꯦꯝꯕꯔ 27ꯗ ꯑꯣꯏꯕꯅꯦ ꯏꯆꯦꯒꯤꯁꯦ ꯏꯆꯦ ꯍꯣꯏꯅꯗꯤ ꯂꯨꯍꯣꯡꯕꯁꯦ ꯊꯣꯛꯂꯛꯑꯣꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯝꯃꯦ ꯑꯗꯣ ꯑꯩꯅꯗꯤ ꯁꯣꯝꯗ ꯀꯣꯝꯄꯤꯇꯤꯁꯟꯁꯦ ꯃꯇꯝꯗꯨꯗ ꯑꯩ ꯄꯇꯤꯌꯥꯂꯥꯗ ꯂꯩꯌꯦ ꯑꯗꯣ USAꯒꯤꯗꯃꯛꯇ ꯑꯩ ꯆꯠꯇꯣꯔꯕꯅꯦꯕ ꯑꯗꯨꯏ ꯃꯇꯝꯗꯨꯗꯀꯣ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟꯁꯤꯞꯁꯤꯒꯤꯗꯃꯛꯇ ꯑꯩ ꯏꯆꯦꯗꯣ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯍꯥꯏ ꯂꯨꯍꯣꯡꯕꯁꯦ ꯌꯩꯊꯣꯛꯄ ꯌꯥꯔꯒꯗꯤ ꯌꯩꯊꯣꯛꯑꯣ ꯑꯩ ꯃꯁꯤꯃꯗꯤ ꯑꯩꯅ ꯔꯤꯑꯣꯗ ꯀꯩꯅꯣ ꯇꯧꯈꯤꯕ ꯉꯝꯗꯕꯗꯣ 16ꯗ ꯉꯝꯈꯤꯗꯕꯗꯣ ꯑꯗꯣ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯂꯩꯕꯁꯤꯗ ꯑꯩꯁꯦ ꯀꯩꯅꯣꯝꯃ ꯑꯩꯗꯤ ꯇꯧꯕ ꯉꯝꯕꯗꯣ ꯎꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩꯁꯦ ꯋꯥꯈꯜ ꯑꯃ ꯍꯣꯏ ꯈꯜꯂꯒ ꯂꯩꯈꯤꯕꯗꯣ ꯑꯗꯨꯅ ꯑꯩ ꯏꯆꯦꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯗꯕꯤꯗ ꯑꯩ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟꯁꯤꯞꯁꯦ ꯑꯩꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯒ ꯑꯩ ꯃꯦꯗꯜ ꯂꯧꯕ ꯂꯥꯛꯈꯤꯕꯅꯦ ꯑꯗ ꯏꯆꯦ ꯍꯣꯏꯅꯁꯨ ꯌꯥꯝ ꯍꯔꯥꯎꯕ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯅꯪꯃꯛ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯇ꯭ꯔꯒꯁꯨ ꯅꯪꯅ ꯑꯩꯈꯣꯏꯗ ꯁꯔꯄ꯭ꯔꯥꯏꯖꯀꯨꯝꯕ ꯃꯦꯗꯜ ꯒꯣꯜ ꯃꯦꯗꯜ ꯑꯃ ꯄꯤꯕꯤꯔꯛꯑꯦ ꯍꯥꯏꯕꯒꯤ ꯃꯣꯏꯅ ꯍꯔꯥꯎ ꯎꯕꯗꯣ ꯄꯤꯔꯤꯕ ꯃꯥꯏ ꯄꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯣꯏ ꯄꯥꯎꯗꯣ ꯃꯣꯏꯅ ꯀꯌꯥꯃꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕ ꯑꯩꯅꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯗꯨꯗ ꯄꯣꯛꯈꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯪ ꯑꯁꯨꯝ ꯑꯩ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯁꯥꯟꯅꯔꯒ 18 ꯀꯃꯟꯋꯦꯜꯊ ꯒꯦꯝꯁꯇ ꯑꯩ ꯃꯦꯗꯜ ꯂꯧꯔꯛꯄꯒ ꯑꯗꯨꯝ ꯑꯦꯋꯥꯔꯗ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯦ ꯑꯁꯤꯅꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯤꯔꯥꯕꯥꯏ ꯑꯗꯣ ꯑꯩꯈꯣꯏ still expecting a lot more ꯀꯩꯅꯣ ꯑꯋꯥꯔꯗꯅꯤ ꯃꯤꯔꯥꯕꯥꯏꯅ ꯃꯁꯤ just back ꯇꯧꯔꯛꯀꯗꯧꯔꯤꯕ cleanse ꯇꯧꯔꯛꯀꯗꯧꯔꯤꯕ ꯑꯋꯥꯔꯗꯁꯤꯗꯤ ꯆꯍꯤ ꯌꯥꯝ ꯅꯧꯔꯤ 19 ꯈꯛ ꯁꯨꯕ ꯍꯥꯏꯁꯤꯗꯤ just ꯑꯩꯈꯣꯏꯒꯤ prime time ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯅ ꯍꯥꯏꯕꯤꯌꯨ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕꯤꯔꯒꯅꯤꯀꯣ ꯃꯗꯨꯒꯤ ꯑꯁꯥ ꯑꯆꯧꯕ ꯋꯥꯈꯜꯂꯣꯟ ꯑꯩꯈꯣꯏ ꯊꯥꯖꯕ ꯃꯌꯥꯝ ꯊꯝꯖꯔꯤ ꯃꯤꯔꯥꯕꯥꯏ ꯑꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯍꯟꯗꯛꯀꯤ ꯃꯥꯏ ꯄꯥꯛꯄꯁꯦ ꯇ꯭ꯔꯥꯏꯝꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯔꯥꯕꯥꯏ ꯁꯤꯁꯤ how I store ꯑꯗꯨ ꯌꯥꯝ ꯆꯨꯝꯕꯤꯗꯣ ꯍꯥꯏꯕꯤꯌꯨ Indian Weight Lifting Association ꯂꯩ ꯁꯥꯏ ꯂꯩꯀꯣ ꯑꯗꯨꯒ Olympic Gold Quest ꯃꯣꯏ ꯂꯩ ꯃꯣꯏ ꯑꯍꯨꯝꯁꯤꯒꯤ three of them ꯍꯥꯏꯇꯥꯔꯦ ꯑꯆꯧꯕ ꯁꯄꯣꯔꯠ ꯑꯃ ꯃꯤꯔꯥꯕꯥꯏꯅ ꯐꯪꯉꯤ ꯄꯤ ꯍꯥꯏꯕꯁꯤ ꯀꯌꯥꯝ ꯆꯨꯝꯃꯤ ꯀꯌꯥꯝ ꯁꯄꯣꯔꯠ ꯀꯩꯅꯣ ꯁꯄꯣꯔꯠ ꯌꯥꯝꯅ ꯆꯨꯝꯃꯦ ꯑꯩꯒꯤ ꯁ꯭ꯄꯣꯟꯁꯔ ꯍꯥꯏꯔꯒꯅ ꯁꯤ OGQ ꯁꯤꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯑꯗꯨꯝ ꯄꯥꯡꯉꯦ ꯑꯩꯅ ꯆꯠꯅꯤꯡꯕ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯗꯥꯏꯠ ꯑꯃ ꯂꯩꯅꯤꯡꯕ ꯁꯨꯝꯕ ꯀꯥꯟꯁꯤꯗ ꯃꯣꯏꯅ ꯁꯄꯣꯔꯠ ꯌꯥꯝꯅ ꯇꯧꯋꯦ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯑꯩꯒꯤ ꯑꯅꯥꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯑꯗꯨꯝ ꯃꯈꯣꯏꯒꯤ ꯇꯤꯝꯒꯤ ꯐꯤꯖꯤꯑꯣ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯒꯤ ꯃꯁꯥꯖꯔ ꯁꯨꯝꯕꯁꯦ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯗꯨꯝ ꯑꯩꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯋꯥꯠꯄ ꯍꯣꯏ ꯑꯗꯨꯃꯁꯨ ꯑꯩꯉꯣꯟꯗ ꯁꯄꯣꯔꯠ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯁ꯭ꯀꯤꯝꯁꯤꯅ ꯑꯩꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯂꯦꯌꯔꯁ ꯈꯨꯗꯤꯡꯃꯛꯁꯦ ꯁꯤꯗꯩꯗ ꯃꯣꯏꯅ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯑꯩꯈꯣꯏ ꯖꯤꯝꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯃ ꯍꯦꯛ ꯋꯥꯠꯂꯛꯄꯗ ꯑꯩ ꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯀꯥꯟꯗ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯂꯩꯇꯅ ꯍꯦꯛꯇ ꯈꯨꯗꯛꯇ ꯍꯦꯛꯇ ꯄꯤꯕꯤꯔꯛꯄ ꯍꯥꯏꯗꯤ ꯑꯩꯅ ꯁꯤ ꯋꯥꯠꯂꯤ ꯑꯩ ꯁꯤꯒꯤ ꯍꯛꯆꯥꯡꯁꯤꯒꯤ ꯁꯤ ꯁꯥꯟꯅꯒꯗꯕꯅꯤ ꯑꯩ ꯁꯤ ꯇꯧꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯑꯩꯅ ꯁꯤ ꯁꯥꯏꯀ꯭ꯂꯤꯡꯃꯛꯇꯕꯨ ꯑꯣꯏꯔꯁꯨ ꯑꯩ ꯇ꯭ꯔꯦꯅꯤꯡꯒꯤ ꯍꯥꯏꯗꯤ ꯑꯃ ꯍꯦꯛꯇ ꯕꯣꯗꯤꯒꯤ ꯑꯃ ꯁꯥꯟꯅꯒꯗꯕ ꯄꯣꯠ ꯑꯃ ꯍꯦꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯅ ꯑꯩ ꯁꯤ ꯄꯥꯝꯃꯤ ꯁꯤ ꯄꯨꯕꯤꯔꯛꯑꯣꯅ ꯍꯥꯏꯕ ꯀꯥꯟꯗ ꯃꯣꯏꯅ ꯍꯦꯛꯇ ꯈꯨꯗꯛꯇ ꯍꯦꯛꯇ ꯄꯤꯕꯤꯔꯛꯄ requirement ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯔꯤꯕ ꯆꯥꯎꯈ꯭ꯔꯕ entity ꯂꯩꯕ ꯕꯣꯗꯤ ꯑꯍꯨꯝꯁꯦ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯦ ꯃꯤꯔꯥꯕꯥꯏ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯑꯗꯣ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ opportunityꯁꯤ ꯍꯦꯛꯇ ꯄꯪꯐꯪ ꯐꯪꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯑꯍꯨꯝꯃꯛꯀꯤ ꯑꯆꯧꯕ ꯀꯩꯅꯣ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯍꯟꯗꯛꯀꯤ ꯃꯥꯏ ꯄꯥꯛꯄꯁꯤꯗ ꯑꯩꯅ ꯄꯟꯖꯔꯤꯕ ꯑꯍꯨꯝꯁꯤ ꯃꯔꯨꯑꯣꯏꯅ OGQꯒ ꯍꯥꯏꯕꯤꯔꯤꯁꯦ ꯃꯣꯏꯒꯤ ꯑꯆꯧꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯃ ꯂꯩ ꯍꯥꯏꯕꯁꯤꯃ ꯃꯤꯔꯥꯕꯥꯏꯅ ꯌꯥꯕꯤꯔꯝꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯒꯤ ꯋꯥꯍꯪꯁꯤꯃ ꯍꯪꯖꯔ ꯃꯇꯨꯡ ꯏꯟꯁꯄꯤꯔꯦꯁꯟꯁꯤ 2004ꯗꯅꯤ ꯀꯨꯟꯖꯔꯥꯅꯤꯅ ꯑꯦꯊꯦꯟꯁꯀꯤ ꯑꯣꯂꯦꯝꯄꯤꯛꯁꯇ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯇꯝꯅꯤ ꯃꯤꯔꯥꯕꯥꯏꯗꯤ ꯎꯕꯤꯒꯤꯅ ꯑꯩꯈꯣꯏ ꯇꯥꯖꯔꯤꯅꯤꯀꯣ ꯃꯗꯨꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯁꯦ ꯌꯦꯁ ꯀꯨꯟꯖꯔꯥꯅꯤꯁꯦ ꯑꯩꯒꯤ ꯃꯦꯟꯇꯣꯔꯅꯤ ꯃꯥꯁꯤ ꯚꯦꯔꯤ ꯃꯁ ꯑꯥꯏꯀꯅꯤꯛ ꯐꯤꯒꯔꯅꯤ ꯑꯗꯨꯅ ꯃꯥꯁꯤ ꯑꯥꯏꯗꯣꯜꯅꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯅ ꯋꯦꯠ ꯂꯤꯐꯇꯤꯡꯁꯤ ꯇꯧꯔꯒꯦ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯏ ꯑꯆꯧꯕ ꯏꯟꯁꯄꯤꯔꯦꯁꯟ ꯄꯤꯈꯤ ꯁꯤꯅ 2004ꯒꯤ ꯋꯥꯔꯤꯗꯨ ꯅꯤꯡꯁꯤꯡꯖꯕꯅꯤ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯉꯁꯤꯗꯤ 2021 2021 ꯁꯤꯗ ꯃꯇꯝ ꯑꯃꯗ ꯀꯨꯟꯖꯔꯥꯅꯤꯅ ꯑꯦꯊꯦꯟꯁ ꯑꯣꯂꯦꯝꯄꯤꯛꯁꯇ ꯇꯧꯈꯤꯕꯗꯣ ꯃꯤꯔꯥꯕꯥꯏꯅ ꯉꯁꯤ 2021 ꯁꯤꯗ ꯇꯣꯀꯤꯌꯣ ꯑꯣꯂꯦꯝꯄꯤꯛꯁꯇ ꯇꯧꯔꯦ now you become the inspiration of the youngsters across the country ꯍꯥꯏꯗꯤ ꯆꯥꯎꯈ꯭ꯔꯕ ꯚꯥꯔꯠ ꯕꯔꯁꯁꯦ ꯁꯤꯒꯤ ꯂꯩꯔꯤꯕ
ꯁꯤꯒꯤ ꯃꯁꯥꯟꯅ ꯍꯥꯏꯗꯤ ꯋꯥꯔꯜ ꯂꯤꯐꯇꯤꯡ ꯃꯁꯥꯟꯅꯁꯤ ꯄꯥꯝꯖꯕ ꯃꯌꯥꯝꯁꯤꯒꯤꯗꯤ ꯏꯟꯁꯄꯤꯔꯦꯁꯟꯁꯤ ꯃꯤꯔꯥꯕꯥꯏ ꯑꯣꯏꯔꯦ ꯑꯗꯨꯏꯗꯤ ꯀꯔꯤꯅꯣ ꯃꯇꯝꯗꯨꯗ ꯀꯨꯟꯖꯔꯥꯅꯤ ꯄꯤꯈꯤꯕ ꯏꯟꯁꯄꯤꯔꯦꯁꯟ ꯑꯗꯨꯗꯒꯤ ꯇꯥꯗꯅ ꯃꯤꯔꯥꯕꯥꯏꯅ ꯀꯔꯤ ꯀꯔꯤ ꯄꯤꯒꯅꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯀꯔꯤ ꯀꯔꯤ ꯇꯧꯍꯟꯒꯅꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯦ ꯍꯣꯏ ꯑꯩꯁꯨ ꯑꯣꯖꯥ ꯀꯨꯟꯖꯔꯥꯅꯤꯒꯤ ꯋꯥꯔꯤ ꯍꯥꯏꯇꯥꯔꯦ ꯈꯕꯔꯗꯒ ꯌꯥꯝꯅ ꯌꯥꯎꯑꯦ ꯃꯥꯁꯨ ꯌꯥꯝ ꯋꯥꯅ ꯍꯧꯖꯔꯛꯄ ꯑꯗꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗꯒ ꯇꯣꯡꯉꯒ ꯈꯨꯃꯟ ꯂꯝꯄꯥꯛ ꯇꯥꯟꯅꯒ ꯂꯥꯛꯑꯒ ꯁꯥꯟꯅꯕ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯇꯥꯕꯗꯒꯤ ꯑꯩꯁꯨ ꯃꯦꯗꯥꯝꯗꯧꯅ ꯑꯆꯧꯕ ꯃꯤ ꯑꯃ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝ ꯑꯗꯨꯝꯕ ꯈꯜꯂꯒ ꯑꯩꯁꯨ ꯌꯥꯎꯈꯤꯕꯅꯦ ꯀꯟꯅ ꯑꯣꯖꯥ ꯍꯣꯏꯅ ꯑꯗꯨꯃꯥꯏꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯗꯣ ꯑꯩꯁꯨ ꯃꯇꯧ ꯇꯝꯒꯦꯀꯣ ꯀꯥꯏꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯑꯩ ꯀꯟꯅ ꯑꯗꯨꯝ ꯍꯣꯠꯅꯈꯤ ꯑꯗꯣ ꯑꯩꯁꯨ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯃꯌꯥꯝꯅ ꯈꯪꯅꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯍꯧꯒꯠꯂꯛꯏꯕ ꯍꯥꯏꯗꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤꯗꯩꯗ ꯃꯌꯥꯝꯅꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯎꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯗ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯏꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯦ ꯃꯁꯥ ꯃꯁꯥꯅ ꯍꯣꯠꯅꯕ ꯀꯟꯗ꯭ꯔꯒꯗꯤ ꯍꯥꯏꯖꯔꯤꯕ ꯍꯣꯠꯅꯕ ꯀꯟꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯑꯩꯅ ꯇꯧꯒꯦꯅ ꯈꯜꯂꯤꯕꯗꯨ ꯀꯩꯁꯨ ꯅꯤꯡꯕ ꯊꯨꯡꯉꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯍꯟꯅꯗꯕ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯌꯥꯝꯅ ꯐꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯅ ꯊꯥꯡꯖꯜꯂꯤꯕ ꯈꯣꯡꯊꯥꯡꯗꯣ ꯉꯝꯅꯅꯕ ꯆꯠꯀꯦ ꯑꯩꯅ ꯍꯦꯛ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯀꯦꯀꯣ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯆꯨꯝꯅ ꯆꯠꯈꯤꯕ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯗꯤ ꯁꯥꯏꯗ ꯌꯦꯡꯗꯕꯤꯗ ꯑꯗꯨꯅ ꯊꯧꯅꯥ ꯍꯟꯗꯕ ꯍꯥꯏꯕꯁꯤꯅꯤ ꯊꯧꯅꯥ ꯍꯟꯗꯕ ꯈꯥꯡꯕ ꯀꯟꯕ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯒꯦꯅ ꯈꯟ ꯇꯥꯔꯗꯤ ꯃꯥꯡꯗ ꯃꯌꯥꯝ ꯑꯃ ꯎꯔꯛꯑꯦ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯑꯦ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯑꯦ ꯃꯗꯨ ꯃꯌꯥꯝꯗꯣ ꯈꯥꯡꯕ ꯀꯟꯕ ꯇꯥꯕꯅꯦ ꯑꯩꯅ ꯃꯤ ꯑꯃ ꯑꯣꯏꯒꯦꯅ ꯈꯟ ꯇꯥꯔꯗꯤ ꯑꯗꯨꯅ ꯈꯥꯡꯕ ꯀꯟꯕ ꯑꯗꯒꯤ ꯊꯧꯅꯥ ꯐꯕ ꯅꯤꯡꯍꯟꯅꯗꯕ ꯃꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯨꯝꯕ ꯐꯖꯕ ꯃꯦꯁꯦꯖꯗꯤ ꯂꯩꯔꯔꯣꯏꯅ ꯈꯜꯂꯤ ꯁꯥꯟꯅꯔꯣꯏꯕꯅꯤ ꯏꯁꯥꯗ ꯐꯤꯖꯤꯀꯦꯜꯂꯤ ꯐꯥꯎꯕꯤꯕ ꯇꯁꯦꯡꯅ ꯑꯗꯨꯒ ꯊꯦꯡꯅꯕꯤꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯒ ꯑꯗꯨꯒꯤ ꯕꯦꯁꯤꯁꯇꯒꯤ ꯍꯥꯏꯕꯤꯕꯅꯤꯅ ꯚꯤꯌꯔꯁꯤꯡ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯁ꯭ꯄꯣꯔꯠꯁ ꯏꯟꯊꯨꯖꯤꯌꯥꯁ ꯃꯌꯥꯝ ꯑꯃ ꯄ꯭ꯂꯦꯌꯔꯁ ꯃꯌꯥꯝ ꯑꯃ ꯋꯦꯕ ꯂꯤꯗꯔꯁ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯔꯒ ꯏꯟꯗꯤꯌꯥꯗ ꯂꯩꯕꯤꯔꯤꯕ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯂꯣꯀꯦꯜ ꯆꯦꯅꯦꯜꯅꯤ ꯑꯩꯈꯣꯏꯒꯤ ꯚꯤꯌꯔꯁꯤꯡ ꯑꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯋꯥꯔꯤ ꯁꯥꯕꯤꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯉꯁꯤ ꯃꯤꯔꯥꯕꯥꯏꯅ ꯄꯤꯔꯤꯕ ꯃꯦꯁꯦꯖꯁꯦ ꯏꯁ ꯚꯦꯔꯤ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟꯠ ꯍꯥꯏꯕꯗꯤ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯗꯤ ꯇꯁꯦꯡꯅ ꯑꯐꯕ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯗꯤ ꯑꯩ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯇꯤꯞꯁꯇꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯇꯤꯞꯁꯇꯨ ꯉꯁꯤ ꯄꯤ ꯑꯗꯨꯅ ꯃꯁꯤꯗꯤ ꯁꯣꯏꯗꯅ ꯂꯧꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯑꯗꯨꯃꯥꯏꯅꯁꯨ ꯑꯃꯨꯛ ꯑꯩ ꯑꯦꯟꯗꯣꯔꯁ ꯇꯧꯖꯒꯦ ꯑꯗꯨꯅ ꯁꯤ ꯋꯥꯐꯝꯁꯤ ꯊꯝꯖꯔꯀꯥꯟꯗ ꯃꯤꯔꯥꯕꯥꯏ ꯍꯥꯏꯅꯩꯅꯤ ꯁꯥꯟꯅꯕ ꯃꯇꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅ ꯑꯀꯤ ꯑꯃꯧꯒꯤ ꯇꯧꯈꯤꯕ ꯃꯌꯥꯝ ꯂꯩ ꯁꯥꯟꯅꯕꯁꯤꯗꯤ ꯑꯔꯨꯝꯕ ꯊꯥꯡꯒꯠꯄꯒ ꯑꯣꯏꯔꯦ ꯅꯣ ꯄꯦꯟ ꯅꯣ ꯒꯦꯟ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯠꯆꯕ ꯃꯇꯝ ꯊꯦꯡꯅꯩ ꯑꯃ ꯍꯥꯏꯗꯤ ꯄꯣꯠꯁꯤꯡꯅꯦ ꯅꯣ ꯄꯦꯟ ꯅꯣ ꯒꯦꯟ ꯃꯁꯤꯡ ꯊꯤꯗꯣꯔꯤꯅꯤ ꯅꯣ ꯄꯦꯟ ꯅꯣ ꯒꯦꯟ ꯍꯥꯏꯍꯜꯂꯤꯅꯤ ꯁꯤꯒꯤ ꯑꯦꯄ꯭ꯔꯣꯆꯁꯦ ꯁꯤꯒꯤ COVID-19ꯒꯤ ꯄꯦꯟꯗꯦꯃꯤꯛ ꯂꯩꯌꯦ ꯋꯥꯔꯜꯒꯤꯅꯤ ꯁꯤ ꯆꯩꯊꯦꯡꯁꯦ ꯁ꯭ꯋꯥꯏꯗ ꯑꯣꯂꯦꯝꯄꯤꯛꯁꯦ ꯑꯃꯨꯛ ꯇꯣꯀꯤꯌꯣꯒꯤ ꯁꯤ ꯊꯣꯛꯀꯅꯤ ꯇꯧꯅꯤ ꯌꯥꯝꯅ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡꯅꯕꯅꯤ ꯑꯗꯣ ꯌꯩꯊꯣꯛꯈ꯭ꯔꯦ ꯁꯥꯟꯅꯍꯧꯗ꯭ꯔꯗꯤ ꯃꯥꯡꯗꯣꯏ ꯑꯗꯒꯤ ꯇꯁꯦꯡꯅ ꯇꯧꯔꯦ ꯁꯥꯟꯅꯕꯁꯤ ꯀꯃꯥꯏꯅ ꯁꯥꯟꯅꯩ ꯑꯀꯤꯕ ꯑꯩꯈꯣꯏ ꯍꯦꯞ ꯍꯦꯖꯥꯔꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯗꯥꯏꯂꯦꯃꯥꯅꯤꯀꯣ ꯂꯩꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯄ꯭ꯔꯤꯄꯦꯌꯔꯅꯦꯁꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯅꯦꯇꯥꯖꯤ ꯁꯨꯕꯥꯁ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯁ꯭ꯄꯣꯔꯠꯁ ꯄꯇꯦꯂꯥ ꯁꯤꯗ ꯈꯛꯇꯗ ꯁꯥꯟꯅꯕ꯭ꯔꯥ ꯀꯔꯤ ꯇ꯭ꯔꯦꯅꯤꯡꯁꯤ ꯐꯪꯉꯤ ꯀꯔꯥꯏ ꯆꯠꯂꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯣꯂꯦꯝꯄꯤꯛꯁꯤꯒꯤꯗꯃꯛꯇ ꯍꯣꯏ ꯑꯩꯈꯣꯏ ꯂꯣꯛꯗꯥꯎꯟ ꯇꯧꯔꯤꯕ ꯃꯅꯨꯡꯗꯨꯗꯩꯗ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯁꯨꯡꯐꯪ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯊꯥ ꯑꯅꯤ ꯑꯩꯈꯣꯏ ꯄꯨꯔꯥ ꯑꯣꯏꯅ ꯄꯇꯦꯂꯥ ꯃꯅꯨꯡꯗ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯁꯨꯡꯊꯣꯛ ꯊꯣꯛꯍꯟꯗꯦ ꯑꯩꯈꯣꯏ ꯀꯥꯗ ꯈꯛꯇ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯍꯜꯂꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯑꯦꯂꯥꯎꯠ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯦ ꯁꯥꯟꯅꯕ ꯑꯩꯈꯣꯏ ꯐꯪꯗꯦ ꯍꯥꯏꯇꯥꯔꯦ ꯀꯥꯗ ꯁꯨꯝꯃꯇꯪ ꯑꯩꯈꯣꯏꯒꯤ ꯈꯔ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯑꯗꯨ ꯈꯛꯇꯪ ꯇꯧꯔꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯣꯠꯀꯤꯗꯗꯤ ꯑꯩꯈꯣꯏꯗꯤ ꯋꯦꯠ ꯂꯤꯐꯇꯤꯡꯅꯤꯅ ꯌꯣꯠꯀꯤ ꯌꯥꯎꯗꯅꯒꯗꯤ ꯑꯩꯈꯣꯏꯗꯤ ꯁꯥꯟꯅꯕ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯊꯥ ꯑꯅꯤꯗꯤ ꯑꯩꯈꯣꯏ ꯄꯨꯔꯥ ꯑꯣꯏꯅ ꯃꯇꯝꯁꯦ ꯈꯟꯐꯝ ꯈꯪꯗꯅ ꯍꯥꯏꯗꯤ ꯄ꯭ꯂꯥꯟ ꯑꯝꯇ ꯇꯧꯕ ꯉꯝꯗꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯥ ꯃꯅꯨꯡꯁꯤꯗ ꯂꯩꯒꯦ ꯍꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯜꯁꯨ ꯑꯗꯨꯝ ꯇꯥꯊꯔꯛꯑꯦ ꯑꯗꯨꯒ ꯍꯦꯛ ꯁꯥꯟꯅꯕ ꯑꯩꯈꯣꯏ ꯃꯦ ꯊꯥꯗꯗꯤ ꯂꯣꯛꯗꯥꯎꯟꯒꯤ ꯑꯩꯈꯣꯏ ꯔꯤꯀ꯭ꯋꯦꯁ ꯇꯧꯋꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔꯁꯤꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯋꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯕꯦꯛꯑꯞ ꯇꯧꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯤꯇꯪ ꯅꯣꯡꯃꯗ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯑꯩꯈꯣই ꯁꯥꯟꯅꯕ ꯊꯥꯕꯤꯌꯨꯅ ꯖꯤꯝꯁꯤꯗ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯃꯣꯏꯅ ꯊꯥꯕꯤꯌꯦ ꯑꯗꯨꯃꯥꯏꯅ NIH ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯀꯣ ꯑꯗꯩꯗ ꯑꯩ ꯏꯟꯖꯨꯔꯤꯒꯤ ꯆꯥꯟꯁ ꯈꯔ ꯑꯗꯨꯝ ꯂꯩꯔꯛꯑꯦ ꯍꯥꯏꯗꯤ ꯀꯨꯏꯅ ꯂꯦꯞꯄꯨꯕꯗꯣ ꯑꯩꯒꯤ ꯑꯗꯩꯗ ꯁꯥꯟꯅꯕ ꯍꯧꯒꯠꯂꯛꯄꯗꯨꯗ ꯑꯩ ꯁꯥꯟꯅꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯨꯗ ꯑꯩ ꯏꯟꯖꯨꯔꯤꯒꯤ ꯆꯥꯟꯁ ꯈꯔ ꯑꯗꯨꯝ ꯂꯩꯔꯛꯑꯦ ꯑꯗꯩꯗ ꯑꯩꯅ ꯑꯃꯨꯛ ꯔꯤꯀ꯭ꯋꯦꯁ ꯇꯧꯋꯦ ꯑꯩꯗꯤ ꯍꯣꯏ ꯑꯗꯥꯏ ꯃꯇꯝꯗꯨꯗ ꯑꯣꯂꯦꯝꯄꯤꯛ ꯇꯧꯅꯤ ꯇꯧꯔꯣꯏ ꯍꯥꯏꯕꯁꯤꯒꯤꯁꯨ ꯆꯃꯝꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯍꯦꯛ ꯑꯩꯅ ꯇꯥꯔꯒꯦꯠ ꯊꯝꯕꯗꯤ ꯑꯦꯁꯤꯌꯥꯟ ꯆꯦꯝꯄꯤꯌꯟꯁꯤꯞ ꯇꯥꯁꯀꯦꯟꯒꯤꯁꯦ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯊꯝꯕꯅꯦꯕ ꯂꯣꯛꯗꯥꯎꯟꯒꯤ
ꯍꯣꯏ ꯂꯣꯛꯗꯥꯎꯟꯒꯤ ꯃꯅꯨꯡꯁꯤꯗꯩꯗ ꯑꯗꯨꯁꯨ ꯑꯃꯨꯛ ꯄꯣꯁꯄꯣꯟ ꯇꯧꯊꯣꯛꯈꯤꯕꯁꯤꯗ ꯑꯩꯈꯣꯏꯗꯤ ꯄ꯭ꯂꯥꯟꯁꯦ ꯀꯔꯤꯝꯇ ꯂꯩꯇꯕꯤꯅꯦꯕ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯕ ꯍꯥꯏꯗꯤ ꯍꯦꯛꯇ ꯇꯦꯟꯁꯟꯒꯨꯝꯕ ꯑꯗꯩ ꯁꯥꯏꯀꯣꯂꯣꯖꯤस्टꯀꯤ ꯀꯩꯅꯣꯁꯤꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯆꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯔꯤꯕꯁꯤꯕꯨ ꯀꯔꯤ ꯄ꯭ꯂꯥꯟꯅꯣ ꯇꯧꯗꯣꯔꯤꯁꯦ ꯀꯥꯏꯅ ꯈꯜꯂꯛꯄ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯄꯣꯁꯄꯣꯟ ꯇꯧꯔ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯁꯦ ꯍꯥꯏꯐꯝ ꯈꯪꯗꯕ ꯍꯥꯏꯗꯤ ꯈꯪꯗꯦ ꯑꯗꯨꯝ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯃꯥꯡꯁꯤꯗ ꯀꯔꯤꯅꯣ ꯑꯣꯏꯔꯛꯀꯗꯣꯔꯤꯁꯤꯕꯨ ꯀꯥꯏꯅꯒ ꯌꯥꯝꯅ ꯈꯟꯕ ꯑꯗꯨꯝꯕ ꯑꯃ ꯄꯣꯛꯈꯤ ꯑꯗꯨꯒ ꯁꯥꯟꯅꯕ ꯍꯧꯒꯠꯂꯛꯄꯗꯁꯨ ꯑꯩ ꯑꯗꯨꯝ ꯏꯟꯖꯨꯔꯤꯒꯤ ꯆꯥꯟꯁ ꯂꯩꯔꯛꯄꯗꯒꯤ ꯑꯩꯅ ꯑꯩ ꯑꯦꯁꯤꯌꯥꯟ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯩꯒꯤ ꯂꯥꯁ ꯑꯣꯂꯦꯝꯄꯤꯛ ꯀ꯭ꯋꯥꯂꯤꯐꯥꯏꯌꯤꯡ ꯑꯣꯏꯒꯗꯕꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯩ ꯁꯤꯒꯤꯗꯃꯛꯇ ꯑꯩ ꯇꯥꯔꯒꯦꯠ ꯇꯧꯒꯅꯤ ꯑꯗꯨꯅ ꯑꯩ ꯁꯥꯟꯅꯗꯕꯗꯤ ꯌꯥꯗꯦ ꯍꯥꯏꯔꯒ ꯑꯩꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤꯗ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯋꯦ USCꯗ ꯆꯠꯂꯒ ꯑꯩ ꯁꯥꯟꯅꯖꯒꯦꯅ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯀꯩꯅꯣ ꯏꯟꯖꯨꯔꯤꯒꯤ ꯆꯥꯡꯁꯦ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯂꯩꯔꯛꯄꯅꯤꯅ ꯑꯩꯁꯦ ꯑꯣꯏꯔꯛꯀꯗꯣꯔꯤꯕ ꯍꯥꯏꯗꯤ ꯊꯥ 2 ꯂꯦꯞꯄꯨꯔꯕꯅꯤꯅ ꯑꯩꯁꯦ ꯑꯗꯨꯒꯨꯝꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯈꯤ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯗ US ꯆꯠꯂ ꯇ꯭ꯔꯦꯅꯤꯡꯁꯤꯗꯤ ꯇꯧꯔꯤꯀꯣ USA ꯆꯠꯄ ꯃꯇꯝꯗ ꯑꯩ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯑꯗꯨꯝ ꯐꯖꯅ ꯏꯝꯄ꯭ꯔꯨቭ ꯇꯧꯕ ꯍꯧꯔꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯅꯥꯕꯁꯤꯁꯨ ꯑꯗꯨꯝ ꯔꯤꯂꯤꯐ ꯇꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯔꯤꯀꯣꯕꯔꯤ ꯑꯣꯏꯔꯛꯑꯦ ꯑꯗꯨꯒ ꯑꯗꯨꯝ ꯊꯨꯅ ꯑꯗꯨꯝ ꯑꯩꯁꯦ ꯇ꯭ꯔꯦꯅꯤꯡꯁꯦ ꯐꯖꯔꯒ ꯑꯩꯅ ꯀꯩꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯣꯃꯦꯟ ꯑꯃ ꯍꯣꯏ ꯉꯁꯥꯏꯒꯤ ꯄꯔꯤꯈꯥ ꯊꯥꯔꯝꯗꯥꯏꯗꯗꯤ ꯌꯥꯝ ꯊꯤꯅ ꯆꯩꯕ ꯌꯥꯝ ꯐꯨꯒꯟꯕ ꯑꯣꯖꯥꯁꯤꯡ ꯍꯣꯏ ꯑꯗꯨꯒ ꯄꯔꯥꯗꯤ ꯌꯥꯝ ꯐꯖꯅ ꯇꯥꯛꯄꯤꯕ ꯅꯤꯡꯁꯤꯡꯉꯛꯏꯗꯅ ꯏꯃꯥ ꯏꯄꯥꯒꯁꯨ ꯅꯤꯡꯁꯤꯡꯉꯛꯏ ꯀꯃꯥꯏꯅ ꯇꯧꯗꯅ ꯕꯤꯖय ꯁꯔꯃꯁꯤ ꯃꯤꯔꯥꯕꯥꯏ ꯃꯅꯥꯛꯁꯤꯗ ꯂꯩꯈ꯭ꯔꯕ ꯌꯥꯎꯔꯦ ꯑꯗ ꯃꯆꯥ ꯄꯣꯛꯆꯕꯗ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀꯔꯤꯗ ꯁꯣꯏꯒꯦ ꯃꯥꯒꯤ ꯀꯤꯌꯔ ꯈꯨꯜꯂꯧꯁꯦ ꯀꯣꯆ ꯑꯃ ꯑꯣꯏꯕꯗ ꯃꯥꯒꯤ ꯂꯩꯔꯤꯕ ꯇꯦꯂꯦꯟ ꯁ꯭ꯀꯤꯜ ꯃꯌꯥꯝꯗꯨꯒꯤ ꯃꯊꯛꯇ ꯂꯚ ꯑꯦꯟ ꯀꯤꯌꯔ ꯍꯥꯏꯇꯥꯔꯦ ꯀꯤꯌꯔꯤꯡ ꯇꯧꯕꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯣꯏ ꯇꯁꯦꯡꯅ ꯃꯁꯦ ꯑꯩꯁꯨ ꯏꯊꯟꯗ ꯁꯨꯝ ꯈꯟꯖꯩ ꯑꯁ ꯑꯩꯒꯤ ꯀꯣꯆꯁꯦ ꯑꯩꯒꯤ ꯁꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯑꯗꯩ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯨꯝꯕ ꯃꯄꯥ ꯃꯆꯥꯗꯧꯅ ꯋꯥꯔꯤ ꯁꯥꯕ ꯍꯥꯏꯗꯤ ꯃꯄꯥꯅ ꯍꯥꯏꯅ ꯃꯆꯥꯗ ꯀꯃꯥꯏꯅ ꯁꯥꯕꯤꯒꯅꯤ ꯍꯥꯏꯗꯤ ꯉꯥꯡꯕꯤ ꯆꯩꯕꯤꯕ ꯁꯨꯝꯕꯒꯤ ꯃꯑꯣꯡꯗ ꯑꯣꯏꯅ ꯍꯥꯏꯗꯤ ꯄ꯭ꯂꯦꯌꯔꯁꯀ ꯀꯣꯆ ꯑꯃꯒꯤꯗꯤ ꯑꯗꯨꯝ ꯈꯔꯁꯨ ꯒꯦꯞ ꯂꯩꯅꯩ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯂꯩꯇꯕꯤꯗ ꯑꯃ ꯑꯩꯒꯤ ꯏꯄꯥꯒꯨꯝꯅ ꯁꯨꯃꯥꯏꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯦꯌꯔ ꯇꯧꯕꯤꯕ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯇꯧꯕꯤꯌꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯆꯥꯅꯕ ꯊꯛꯅꯕꯁꯨ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯔꯦꯁט ꯇꯧꯕꯒꯤ ꯃꯇꯝꯗꯕꯨ ꯑꯣꯏꯔꯁꯨ ꯃꯥꯅ ꯑꯗꯨം ꯌꯦꯡꯁꯤꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯅꯝꯕ ꯃꯇꯝꯗ ꯃꯥꯁꯦ ꯆꯥꯔꯕ꯭ꯔꯥ ꯀꯔꯤ ꯆꯥꯏ ꯑꯩꯅꯁꯨ ꯆꯥꯅꯤꯡꯗꯦ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯅꯝꯗꯅ ꯍꯦꯛ ꯄꯤꯖꯕꯒꯨꯝꯕ ꯍꯥꯏꯗꯤ ꯇ꯭ꯔꯦꯅꯤꯡ ꯐꯖꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒꯨꯝꯕꯅ ꯅꯝꯗꯅ ꯑꯩꯅ ꯆꯥꯅꯤꯡꯗꯕ ꯂꯩꯔꯁꯨ ꯃꯥꯅ ꯍꯦꯛ ꯅꯝꯗꯅ ꯄꯤꯖꯕꯒꯨꯝꯕ ꯁꯨꯝꯕ ꯌꯥꯝꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯅ ꯈꯤꯇꯪ ꯇ꯭ꯔꯦꯅꯤꯡꯁꯤꯗ ꯈꯤꯇꯪ ꯁꯣꯟꯊꯔꯛꯄ ꯍꯥꯏꯗꯤ ꯅꯨꯃꯤꯠꯇꯨ ꯑꯗꯨꯝ khitang ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯇꯥꯔꯁꯨ ꯃꯥꯅ ꯍꯦꯛ ꯑꯩꯉꯣꯟꯗ ꯃꯣꯇꯤꯚꯦꯁꯟꯗꯨ ꯄꯤꯕꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤ ꯅꯠꯇ꯭ꯔꯒꯁꯨ ꯍꯌꯦꯡ ꯇꯧꯕ ꯌꯥꯏ ꯏꯕꯦꯝꯃ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯕꯗꯣ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯏꯃꯥ ꯏꯄꯥ ꯂꯥꯞꯅ ꯂꯩꯈꯤꯕꯒꯤ ꯑꯗꯨꯒꯨꯝꯕ ꯀꯥꯎꯍꯜꯂꯦ ꯃꯥꯅ ꯍꯥꯏꯗꯤ ꯑꯩꯁꯤ ꯏꯃꯨꯡꯒꯨꯝꯕꯅꯤ ꯀꯥꯏꯅ ꯈꯟꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯃꯥꯅ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯉꯦꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯑꯐꯕ ꯁꯤꯒꯤ ꯌꯥꯝ ꯃꯇꯥꯡꯕꯅꯤꯀꯣ ꯁꯨꯝꯕ ꯀ꯭ꯋꯥꯂꯤꯇꯤ ꯑꯗꯨꯒ ꯁꯨꯝꯕꯒꯤ ꯑꯦꯇꯤꯇ꯭ꯌꯨꯗ ꯃꯦꯟꯇꯥꯂꯤꯇꯤ ꯂꯩꯕ ꯃꯤꯁꯦ ꯑꯗꯣ ꯕꯤꯖय ꯁꯔꯃ ꯁꯤꯒꯤ ꯃꯦꯟ ꯀꯣꯆ ꯁꯤꯃ ꯑꯩꯈꯣꯏꯅ ꯂꯩꯔꯦ ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯣꯆꯇꯤ ꯀꯅꯥ ꯂꯩ ꯃꯤꯔꯥꯕꯥꯏ ꯍꯣꯏ ꯑꯗꯨꯝ ꯑꯩꯒꯤ ꯅꯦꯁꯅꯦꯜꯒꯤ ꯇꯤꯝꯗ ꯍꯥꯏꯔꯒꯅ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯀꯦꯔꯂꯥꯗꯒꯤ ꯁꯔ ꯑꯗꯒꯤ ꯄꯟꯖꯥꯕꯇꯒꯤ ꯑꯗꯨꯝ ꯃꯈꯣꯏ 3-4 ꯂꯩ ꯑꯩꯒꯤ ꯑꯣꯏꯅ ꯀꯣꯆ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯣꯖꯥꯁꯤꯡꯁꯤꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯟꯖꯥꯕꯇꯒꯤ ꯁꯟꯗꯤꯞ ꯁꯔꯅ ꯑꯩ ꯍꯧꯖꯤꯛ ꯑꯣꯂꯦꯝꯄꯤꯛꯇ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯅꯦ ꯃꯥꯁꯨ ꯄꯨꯂꯤꯁꯅꯦ ꯑꯗꯣ ꯃꯥꯁꯨ ꯑꯣꯂꯦꯝꯄꯤꯌꯟꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯅ USCꯗ ꯍꯟꯗꯛꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯁꯄꯣꯔꯠ ꯑꯃ ꯑꯩꯉꯣꯟꯗ ꯇꯧꯋꯤ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯆꯥꯛ ꯊꯣꯡꯕꯤ ꯏꯟꯖꯥꯡ ꯊꯣꯡꯕꯤ ꯑꯣꯂꯦꯝꯄꯤꯌꯟꯅꯦ ꯃꯁꯥꯃꯛ ꯑꯗꯣ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯀꯣꯚꯤꯗꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯆꯠꯂꯒ ꯆꯥꯛ ꯆꯥꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯉꯦ ꯃꯥꯅ ꯆꯥꯛ ꯊꯣꯡꯉꯒ ꯅꯨꯡꯇꯤꯒꯤ ꯑꯩ ꯑꯦꯅꯣꯃꯁ ꯀꯝꯄꯅꯤꯒꯁꯤꯗꯤ ꯄꯪꯄꯤ ꯄꯤꯕ ꯌꯥꯄꯣꯠ ꯉꯥꯛꯇ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ on one side ꯇꯁꯦꯡꯕꯗꯤ ꯃꯤꯔꯥꯕꯥꯏꯁꯦ ꯔꯤꯌꯦꯂꯤ ꯚꯦꯔꯤ ꯂꯛꯀꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁ ꯇꯧꯋꯦ ꯀꯥꯏꯅ ꯈꯟꯅꯅꯕꯒꯤ ꯔꯨꯝ ꯁꯦꯀꯦꯟ ꯑꯃꯐꯥꯎ ꯐꯪꯈꯤꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯨꯃꯥꯏꯅ ꯂꯩꯈꯤꯑꯅ ꯇꯥꯛꯄꯤꯕꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗ ꯀ꯭ꯔꯦꯗꯤꯠꯁꯤ ꯄꯤꯅꯩꯗꯅ ꯑꯗꯨ ꯍꯥꯏꯔꯤꯕ ꯀꯣꯆ ꯃꯌꯥꯝꯁꯤ ꯄꯟꯕꯤꯔꯦ ꯑꯣꯖꯥ ꯃꯌꯥꯝ ꯅꯦꯁꯅꯦꯜꯒꯤ ꯑꯗꯣ ꯄꯤꯔꯛꯄ ꯃꯇꯝꯗ ꯑꯗꯣ ꯀꯅꯥꯗꯅꯣ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯗꯣ ꯑꯩ ꯋꯥꯍꯪ ꯑꯃ ꯂꯩꯖꯔꯤꯀꯣ ꯑꯩꯅ ꯍꯪꯉꯛꯀꯗꯕ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯩꯕꯨ
ꯑꯩꯒꯤ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯕꯨ ꯈꯨꯠ ꯈꯣꯡ ꯄꯥꯏꯔꯒ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯈꯤꯕ ꯑꯩꯒꯤ ꯑꯣꯖꯥ ꯑꯅꯤꯇꯥ ꯑꯃꯗꯤ ꯁꯔ ꯕꯣꯔꯦꯟꯗꯁꯨ ꯑꯩ ꯀ꯭ꯔꯦꯗꯤꯠ ꯄꯤꯅꯤꯡꯉꯦ ꯃꯈꯣꯏ ꯑꯅꯤꯅ ꯑꯩ ꯈꯨꯠ ꯄꯥꯏ ꯇꯝꯕꯤꯔꯝꯗ꯭ꯔꯒꯗꯤ ꯑꯩ ꯉꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯏꯕꯁꯤ ꯊꯣꯛꯄ ꯉꯝꯃꯝꯃꯣꯏꯅ ꯑꯩ ꯈꯟꯖꯩ ꯑꯗꯨꯅ ꯑꯩ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯋꯦꯠꯂꯤꯐꯇꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯖꯥ ꯁꯨꯅꯤꯟ ꯃꯥꯅꯁꯨ ꯑꯩꯅ ꯃꯄꯥꯟꯗ ꯍꯦꯛ ꯆꯠꯄ ꯍꯧꯔꯛꯅꯕꯒꯤ ꯄꯥꯁꯄꯣꯔꯠ ꯁꯥꯕ ꯁꯤꯒꯨꯝꯕꯗꯁꯨ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯉꯛꯑꯦ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯑꯩ ꯑꯣꯖꯥ ꯑꯅꯤꯇꯥ ꯁꯔ ꯕꯣꯔꯦꯟꯗ ꯁꯨꯅꯤꯟ ꯑꯗꯩ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯗꯁꯨ ꯑꯩ ꯀ꯭ꯔꯦꯗꯤꯠꯁꯦ ꯄꯤꯔꯝꯃꯦ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯁꯄꯣꯔꯠ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯑꯩ ꯉꯁꯤꯁꯦ ꯌꯧꯔꯝꯃꯣꯏ ꯍꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯒꯨꯝꯕ ꯃꯇꯝ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯇꯝꯁꯤꯗ ꯆꯞ ꯆꯥꯅ ꯃꯗꯨꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨ ꯄꯤꯍꯧꯕ ꯍꯥꯏꯕꯁꯤꯅ ꯑꯗꯨꯅ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯒ ꯅꯠꯇ꯭ꯔꯒ ꯂꯩꯔꯤꯕ ꯄꯦꯔꯦꯟꯁꯀ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯋꯥꯔꯗꯁꯤꯡꯒ ꯂꯩꯅꯕ ꯃꯔꯤꯗꯣ ꯀꯥꯏꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯇꯥꯏꯝꯂꯤ ꯄꯤꯔꯛꯄꯁꯦ ꯌꯥꯝ ꯐꯩꯀꯣ ꯑꯗ ꯑꯃꯈꯛ ꯐꯦꯃꯤꯂꯤꯒꯤ ꯂꯥꯛꯄꯗꯨꯗꯅꯤ ꯃꯤꯔꯥꯕꯥꯏꯒꯤ ꯏꯃꯥꯁꯦ nupi mesin no beda mera bani imas yang nungsi yang hena pro wai imas yang nungsi je ado hangning isina manipur yaure oni seja pura kanoni rousing apagi reception ni ko honorable chief minister yauna oi ni airport la kum tamna oi na moment amu ui moment si both parents lai de imas baba su lai de mera bai thola hai aduda ngasai care of joy nungai bagi pi do aduga amuk family gi moina popiram dradi moina support piram dradi moina ngakau si piram dragadi no sai pi dumai sigi nungsi basi just baba ima pura pagi konsen jaraga mai si dosen jaraga kapagi yam emotional wena mitigi peace dagi kapagi nungai bagi harau bayam mo pi ado ima si ima da mun si bara ifa budi nuksi bakra war pra ramai tu ada di kutu perni ani makasu khana balai tai batare aduga aingonda adum chappadi mane adubu aina ima hena pandari sidi aina het sana ba horakpadagi hai batare ba mana aina ꯆꯠꯅꯤꯡꯗꯕ ꯂꯩꯕ ꯅꯨꯃꯤꯠ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯑꯩꯅ ꯈꯤꯇꯪ ꯋꯥꯔꯛꯄ ꯀꯥꯟꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯍꯧꯗꯣꯛꯄꯤꯔꯒ ꯍꯣꯏ ꯃꯃꯥ ꯂꯣꯏꯅꯃꯛꯀꯤ ꯃꯃꯥ ꯑꯃꯅ ꯂꯣꯏꯅ ꯇꯧꯕ ꯊꯣꯛꯄꯅꯦ ꯑꯗꯨꯕꯨꯗꯤ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯈꯟꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯁꯦ ꯃꯃꯥꯅ ꯀꯦꯌꯔ ꯇꯧꯕꯤ ꯍꯥꯏꯗꯤ ꯍꯧꯗꯣꯛꯄꯤꯔꯒ ꯑꯩꯕꯨ ꯂꯣꯏꯁꯤꯟꯕꯤꯔꯒ ꯃꯥꯅ ꯊꯥꯅꯅꯕ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯃꯥꯅ ꯍꯣꯠꯅꯕꯤꯔꯛꯄ ꯑꯗꯨꯒ ꯑꯋꯥꯠꯄ ꯃꯥꯅ ꯄꯤꯖ ꯄꯤꯊꯛꯄ ꯉꯝꯖꯔꯛꯇ꯭ꯔꯒꯁꯨ ꯋꯥꯍꯩ ꯊꯝꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯄꯤꯔꯛꯄ ꯃꯃꯥꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯒꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩꯅ ꯈꯤꯇꯪꯒ ꯋꯥꯔꯦ ꯑꯩ ꯁꯥꯟꯅꯕꯁꯦ ꯆꯠꯅꯤꯡꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗꯦ ꯅꯪꯅ ꯍꯦꯛ ꯊꯥꯡꯖꯤꯟꯈ꯭ꯔꯗꯤ ꯃꯁꯤ ꯈꯣꯡꯐꯝꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯀꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯟꯒꯅꯨꯀꯣ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄꯥꯎꯔ ꯑꯃ ꯃꯃꯥꯅ ꯑꯩꯉꯣꯟꯗ ꯀꯟꯅ ꯑꯗꯨꯝ ꯄꯤꯕꯤꯌꯦꯕ ꯁꯤꯁꯨ another inspiration ꯍꯣꯏ ꯆꯥꯎꯕꯅꯤ ꯁꯤꯗꯤ ꯇꯅ ꯌꯥꯝꯅ inevitable ꯊꯥꯗꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕ inspiration ꯅꯤ ꯑꯗꯨꯅ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯁꯤ ꯈꯪꯉꯤꯉꯩꯗꯅꯤ ꯏꯕꯥꯏ ꯃꯤꯡ ꯀꯔꯤ ꯀꯧꯏ ꯕꯥꯕꯥꯏ ꯃꯤꯡ ꯑꯗꯨꯒꯤ ꯏꯆꯤꯟ ꯏꯅꯥꯎꯅ ꯀꯌꯥꯅꯣ ꯍꯥꯏꯕꯤꯔꯛꯎ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯁꯥꯏꯈꯣꯝ ꯀ꯭ꯔꯤꯇꯤ ꯃꯩꯇꯩ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯅ ꯁꯥꯏꯈꯣꯝ ꯑꯣꯡꯕꯤ ꯇꯣꯝꯕꯤ ꯂꯩꯃ ꯑꯗꯨꯒ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ 3ꯅꯤ ꯅꯨꯄꯥ 2 ꯅꯨꯄꯤ 4 aduga mirabai ton aine ton yang nungai mirabai sim wari sane ada amakak wang si hangrasu yabani ado hangning si kare ginda mirabai na tatna soli nungai tabu phau don hai si phau bo matam sida sangna ri bi bollywood ki actress ni rekha mana tweet tawe my twitter ri rakni asi di bharat mai kai to bi yam hai bi dai ne mamit purega singti ni ga duni ga la ni ga pakai hai bi noina o corona mu funjin bi mu Masih mirabai sanulai mana ko de kari pire adu aku ni demogon kari piri na mas tamu shong ire koni swaida kari mo tamne mirabai power and is that not a very recent past kani aduna host khas masi dali thu ini ko le thengare social media la ko ni na ada no excuse my to certain racial factor label tu mana racism tu label kana anba swaida ko mitam cha mirabai na sanaba myam ra ko tawu matam tinaba matam haidi within ngasai training manungda sanaba manungda chamin thangro kari phawi nungai taba hoi aingonda bokti hoi ai tasina dum haijage kaisum thudokpadi unarjarte hai thengnarate haiba haijariba aduga ai staba su mayam ama yawe hoi ko handaki covid matangi da mapalomdagi tholaknaba mayam ama singibada aduki mati khudong thiba mayam ama thengnagi ai loina adum tajai loina ujai mayam thi thina adum tawgiba aduguma manpur macha nori masa moina corona purakpani khojbani gaina sum mayam ama tawgiba ma yawe madu ama nungaite ai su taba kanda ide makhoina khalli ji kari no gaina ga
ꯈꯟꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯍꯟꯊꯅ ꯀꯔꯤꯒꯤ ꯌꯦꯡꯕꯤꯔꯤꯅꯣ ꯀꯥꯏꯅꯒ ꯁꯨꯃꯥꯏꯅ ꯈꯜꯂꯛꯄ ꯑꯗꯨꯝ ꯌꯥꯎꯋꯦ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗꯕꯨꯗꯤ ꯀꯩꯁꯨ ꯊꯦꯡꯅꯖꯔꯛꯇꯦ ꯊꯦꯡꯅꯕꯕꯨꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯌꯥꯝꯗ ꯊꯦꯡꯅꯕꯅꯤ나 ꯅꯣꯔꯠ ꯏꯁ ꯍꯥꯏꯔꯛꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯦꯟꯅꯖꯔꯤ ꯍꯥꯏꯖꯔꯤꯀꯣ ꯍꯣꯏ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯜꯂꯤ ꯅꯣꯡꯃꯗ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯅꯤꯄꯨꯔ ꯅꯣꯔꯠ ꯏꯁ ꯁꯦ ꯀꯃꯥꯏꯅ ꯆꯥꯎꯈꯠꯍꯟꯁꯤꯒꯦ ꯑꯗꯨ ꯃꯅꯤꯄꯨꯔꯁꯤ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯇꯦꯠꯅꯤ ꯁꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯊꯛꯇ ꯊꯥꯡꯒꯠꯁꯤꯒꯦ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯇꯥꯛꯁꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯋꯥꯍꯪ ꯑꯣꯏꯅ ꯑꯗꯨꯝ ꯍꯛꯆꯥꯡ ꯀꯩꯅꯣꯗ ꯑꯗꯨꯝ ꯍꯪꯉꯒ ꯅꯨꯡꯇꯤꯒꯤ ꯍꯪꯉꯒ ꯂꯥꯛꯑꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒꯤꯗꯨꯁꯨ ꯀꯩꯅꯣ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯄꯨꯊꯣꯛꯅꯤꯡꯕꯁꯦ ꯑꯃ ꯄꯣꯛꯍꯟꯒꯦ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯇꯤ ꯑꯁꯦꯡꯕ ꯃꯗꯨ ꯄꯥꯎꯈꯨꯝꯗꯨ ꯄꯤꯔꯤꯅ ꯄꯥꯎꯈꯨꯝꯗꯨ ꯄꯤꯔꯤꯅ ꯂꯧꯕ ꯌꯥꯏ ꯇꯨ ꯁꯝ ꯑꯦꯛꯁꯇꯦꯟ ꯄꯤꯔꯕꯅꯤꯀꯣ ꯑꯗꯨꯅ ꯍꯥꯏꯔꯛꯏꯗꯨ ꯁꯝꯅ ꯍꯥꯏꯔꯕ ꯁꯦꯂꯦꯕ꯭ꯔꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯗꯤꯐ꯭ꯔꯦꯟ ꯀꯣꯔꯅꯔꯁꯤꯡꯗ ꯃꯤꯔꯥꯕꯥꯏ ꯆꯅꯨꯅꯕꯨ ꯀꯧꯏ ꯃꯣꯏꯅ ꯆꯅꯨꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯀꯧꯏ ꯆꯅꯨꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯤꯞꯁ ꯑꯦꯟ ꯕ꯭ꯔꯥꯎꯟ ꯑꯣꯏꯔꯦ ꯍꯥꯎꯁ ꯍꯣꯜ ꯕ꯭ꯔꯥꯟ ꯑꯣꯏꯔꯦ ꯏꯟꯗꯤꯌꯥꯒꯤ ꯑꯗꯨꯅ ꯁꯥꯟꯅꯗꯕ ꯋꯥꯔꯤ ꯂꯩꯇ꯭ꯔꯦ ꯑꯉꯥꯡꯐꯥꯎ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤ ꯃꯤꯔꯥꯕꯥꯏ ꯌꯨꯝ ꯊꯥꯡꯒꯠꯍꯜꯂꯦꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤꯒ ꯇꯧꯕ ꯊꯥꯡꯒꯠꯍꯜꯂꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯏꯟꯁꯄꯥꯌꯔ ꯇꯧꯈ꯭ꯔꯒꯦ ꯁꯤ ꯃꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯑꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯅ ꯂꯣꯏꯁꯤꯟꯗ ꯇꯟꯖꯥ ꯌꯧꯔꯛꯑꯦ ꯈꯔꯗꯪ ꯍꯪꯖꯅꯤꯡꯕꯅꯤ ꯔꯦꯜꯋꯦꯗꯅꯤ ꯂꯩꯕꯤꯔꯤꯁꯦ ꯃꯔꯨꯑꯣꯏꯅ ꯆꯪꯕꯗꯨ ꯑꯍꯥꯟꯕ ꯆꯪꯕꯗꯨꯗ ꯁꯦꯅꯤꯌꯔ ꯇꯤꯀꯦꯠ ꯀꯂꯦꯛꯇꯔ ꯑꯣꯏꯅ ꯆꯪꯉꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ OSD ꯁ꯭ꯄꯣꯔꯠꯁ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯤꯔꯦ ꯑꯗꯨ ꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯇꯧꯔꯒ ꯔꯦꯜꯋꯦꯁꯨ ꯃꯣꯏꯁꯨ ꯐꯖꯅ ꯔꯤꯁꯦꯞꯁꯟ ꯇꯧꯕꯤꯔꯤ ꯑꯗꯩ ꯏꯟꯇꯥꯔꯝꯁꯨ ꯃꯣꯏ ꯇꯧꯕꯁꯤꯡ ꯂꯣꯏ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯐꯦꯂꯤꯁꯤꯇꯦꯁꯟ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯦꯡ ꯀꯃꯥꯏꯅ ꯄꯥꯡꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯅꯨꯡꯉꯥꯏꯔꯤꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇ ꯂꯩꯖꯔꯤꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯨꯄ꯭ꯔꯤꯝ ꯍꯦꯗ ꯑꯣꯏꯔꯒ ꯃꯥꯅꯁꯨ ꯃꯤꯔꯥꯕꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯠꯅꯤ ꯇꯥꯡꯈ꯭ꯔꯕ ꯃꯅꯤꯄꯨꯔꯤ ꯃꯥꯒꯤ ꯃꯃꯣꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯤ ꯂꯩꯇꯅ ꯀꯔꯤꯒꯤꯅꯣ ꯀꯥꯏꯗꯅ ꯑꯗꯨꯅ ꯑꯦꯗꯤꯁꯅꯦꯜ SPꯒꯤ ꯐꯝꯒꯁꯨ ꯊꯤꯟꯗꯣꯔꯛꯇꯅ ꯑꯗꯩ ꯃꯥꯁꯨ ꯉꯝꯖꯕ ꯈꯔ ꯁ꯭ꯇꯦꯠꯀꯤ ꯂꯦꯚꯦꯜꯗꯒꯤ ꯇꯧꯖꯗꯅ ꯈꯣꯠ ꯇꯧꯔꯤ ꯁ꯭ꯋꯥꯏꯗ ꯀꯟꯇ꯭ꯔꯥꯗꯤꯛꯁꯟ ꯂꯩꯕ꯭ꯔꯥ ꯔꯦꯜꯋꯦꯗꯒꯤꯅꯤ ꯁꯥꯟꯅꯔꯛꯏꯁꯦ ꯆꯥꯎꯈꯠꯄꯤꯔꯛꯏꯅꯤ ꯃꯣꯏꯁꯨ ꯍꯧꯖꯤꯛ ꯇꯧꯋꯤꯃꯦꯜ ꯈꯪꯕꯗꯨꯗꯤ ꯇꯁꯦꯡꯅ ꯃꯤꯔꯥꯕꯥꯏ ꯃꯐꯝꯗꯤ ꯇꯧꯔꯤ ꯂꯧꯏ ꯁꯣ ꯁ꯭ꯋꯥꯏꯗ ꯃꯤꯔꯥꯕꯥꯏꯒꯤ ꯀꯟꯁꯥꯏꯟꯁꯤ ꯀꯔꯝꯍꯥꯏꯅ ꯎꯒꯦ ꯁ꯭ꯇꯤꯜ ꯑꯩꯅ ꯈꯟꯖꯔꯤꯅꯤꯀꯣ ꯅꯨꯡꯁꯤꯔꯝꯒꯅꯤ ꯔꯦꯜꯋꯦꯁꯨ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯅꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯍꯦꯟꯕ ꯀꯔꯤꯕꯨ ꯂꯩꯒꯦ ꯑꯗꯣ ꯀꯔꯝꯍꯥꯏꯅ ꯇꯧ ꯍꯣꯏ ꯑꯩꯉꯣꯟꯗꯁꯨ ꯃꯁꯦ ꯀꯟꯐ꯭ꯌꯨꯁ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯀꯀꯥꯅ ꯑꯩꯈꯣꯏꯒꯤ CM ꯀꯀꯥ ꯕꯤꯔꯦꯟꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯉꯣꯟꯗ ꯑꯗꯨꯝ ꯄꯜꯂꯕꯗ ꯃꯥꯅ ꯑꯩꯒꯤ ꯑꯦꯆꯤꯞꯃꯦꯟ ꯑꯃꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯁꯤꯗ ꯊꯕꯛ ꯁꯨꯃꯥꯏꯅ ꯄꯤꯕꯤꯕꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯗꯤ ꯃꯥꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯁꯨꯝ ꯊꯝꯃꯒ ꯁꯨꯃꯥꯏꯅ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤꯁꯤꯗ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯕꯗꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯄꯤꯕꯅꯦ ꯑꯩꯒꯤꯁꯨ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯑꯩꯁꯨ ꯑꯗꯨꯝ ꯑꯦꯛꯁꯦꯞ ꯑꯗꯨꯝ ꯇꯧꯅꯤꯡꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯍꯥꯛ ꯃꯁꯤꯒꯤ ꯑꯅꯤꯁꯤ ꯈꯤꯇꯪ ꯈꯟꯊꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯅꯤꯡꯉꯤ ꯑꯗꯨꯕꯨ ꯏꯃꯥ ꯂꯩꯕꯥꯛꯅꯤ ꯂꯝꯗꯝꯁꯦ ꯃꯤꯔꯥꯕꯥꯏꯒꯤ ꯄꯣꯛꯐꯝꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯔꯝꯗꯝ ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯤꯕ ꯅꯨꯡꯁꯤꯕ ꯃꯌꯥꯝꯗꯨꯗꯤ ꯀꯥꯎꯊꯣꯛꯄꯗꯤ ꯌꯥꯄꯣꯟꯇꯦꯀꯣ ꯑꯗ ꯑꯩ ꯊꯝꯃꯒꯦ ꯑꯗꯩꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅ ꯎꯈꯤꯕꯅꯤ ꯑꯗ ꯃꯌꯥꯝ ꯂꯥꯛꯑꯦ ꯁꯤꯒꯤ ꯃꯥꯏ ꯄꯥꯛꯂꯛꯑꯗꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛꯁꯨ ꯑꯗꯨꯝ ꯌꯣꯝꯁꯤꯜꯂꯛꯏꯗꯅ ꯗꯤꯐ꯭ꯔꯦꯟ ꯀꯝꯄꯅꯤꯁ ꯆꯥꯎ ꯀꯝꯄꯅꯤꯁ ꯃꯌꯥꯝ ꯂꯩ ꯁ꯭ꯋꯥꯏ ꯗꯣꯃꯤꯅꯣꯁ ꯆꯪꯉꯤ ꯃꯤꯔꯥꯕꯥꯏꯅ ꯍꯌꯦꯡ ꯁꯤꯐꯥꯎ ꯃꯥꯅ ꯄꯤꯖꯥꯁꯦ ꯆꯥꯔꯒꯦ ꯍꯥꯏꯔꯗꯤ ꯋꯤ ꯑꯥꯔ ꯔꯦꯗꯤ ꯑꯩꯈꯣꯏ ꯇꯨ ꯁꯐꯔ ꯄꯤꯖꯥꯁꯤ ꯍꯥꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯥꯔꯅꯤ ꯀꯤꯔꯟ ꯔꯤꯖꯤꯖꯨ ꯄꯤꯖꯥ ꯆꯥꯃꯤꯟꯅꯕ ꯑꯩꯈꯣꯏꯅ ꯎꯏ ꯑꯗꯣ ꯄꯤꯖꯥꯁꯤ ꯌꯥꯝ ꯉꯟꯅ ꯍꯦꯛꯇ ꯊꯨꯡꯉꯔꯦ ꯄꯤꯖꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯥꯛꯄ ꯍꯧꯔꯦꯀꯣ ꯄꯤꯖꯥꯒꯤ ꯑꯣꯐꯔ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯥꯛꯑꯦ ꯑꯗꯣ ꯏꯟꯗꯤꯌꯥꯒꯤ ꯆꯥꯎꯔꯕ ꯀꯝꯄꯅꯤꯁ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ ꯃꯣꯏꯁꯨ ꯕ꯭ꯔꯥꯟ ꯑꯦꯝꯕꯦꯁꯦꯗꯔ ꯋꯥꯏ ꯅꯣꯠ ꯃꯦꯔꯤꯀꯣꯝꯒꯤ ꯑꯩꯈꯣꯏꯅ ꯖꯁ ꯔꯦꯐꯔ ꯇꯧꯕ ꯃꯇꯝꯗ ꯃꯥꯁꯨ ꯃꯌꯥꯝ ꯑꯃꯅꯤ ꯇꯧꯔꯤꯁꯦ ꯁꯨꯝꯕꯁꯤ ꯂꯥꯛꯄ ꯍꯧꯔꯕ꯭ꯔꯥ ꯕ꯭ꯔꯥꯟ ꯑꯦꯝꯕꯦꯁꯦꯗꯔ ꯑꯣꯏꯅ ꯃꯣꯏꯗꯤ ꯃꯣꯏ ꯇꯣꯉꯥꯟꯕꯅꯤ ꯃꯣꯏ ꯗꯤꯜꯁꯤ ꯕꯤꯖꯤꯅꯦꯁ ꯗꯤꯜꯁꯤ ꯆꯥꯎꯕꯖꯥꯠꯅꯤ ꯑꯗꯨꯒꯨꯝꯕꯒ ꯑꯗꯨ ꯈꯔ ꯂꯥꯛꯄ ꯍꯧꯔꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯄ꯭ꯂꯥꯟ ꯇꯧꯕꯤꯔꯤ ꯈꯪꯅꯤꯡꯉꯤꯅꯤꯀꯣ ꯍꯣꯏ ꯍꯧꯖꯤꯛ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯥꯛꯑꯦ ꯃꯣꯏꯅ ꯌꯥꯎꯕꯤꯌꯨ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯁꯨ ꯑꯗꯨꯝ ꯍꯣꯏ ꯃꯌꯥꯝ ꯂꯣꯏꯅꯃꯛꯇꯤ ꯌꯥꯎꯕ ꯉꯝꯗꯕꯅꯤꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯍꯥꯏꯇꯥꯔꯦ ꯆꯨꯁ ꯇꯧꯔꯒ ꯑꯗꯨꯝ ꯑꯩ ꯇꯧꯒꯦꯅ ꯑꯗꯨꯝ ꯄ꯭ꯂꯥꯟꯗꯤ ꯑꯗꯨꯝ ꯇꯧꯖꯒꯦ ꯑꯗꯣ ꯌꯥꯔꯒꯗꯤ ꯗꯣꯃꯤꯅꯣꯁꯒꯥꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯂꯩꯔꯕꯅꯤ ꯃꯔꯨꯑꯣꯏꯅ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯑꯗꯨꯒ ꯅꯤꯉꯣꯜ ꯑꯣꯏꯕꯤꯁꯤꯡ ꯑꯗꯒꯤ ꯂꯩꯗꯅ ꯑꯗꯒꯤ ꯇꯁꯦꯡꯅ ꯃꯃꯥ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯕ ꯋꯤꯗꯣꯁ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯌꯦ ꯑꯗꯩ ꯍꯣꯝ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯨ ꯈꯔ ꯃꯣꯔꯦꯜ ꯏꯝꯐꯦꯁꯤꯁ ꯄꯤꯔ ꯄꯤꯖꯥꯒꯁꯤ ꯉꯝꯕꯤꯗꯅ ꯈꯔ ꯌꯥꯝ ꯄꯤꯖꯕꯤꯔꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦꯅ ꯈꯜꯂꯤꯀꯣ ꯃꯌꯥꯝꯁꯨ ꯃꯤꯔꯥꯕꯥꯏꯁꯤ ꯀꯥꯎꯕ꯭ꯔꯦꯅ ꯈꯜꯂꯤ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯅꯗꯔ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯤꯗꯤꯌꯥꯗ ꯊꯦꯡꯅꯕꯅꯤ ꯃꯤꯔꯥꯕꯥꯏꯅ ꯌꯨꯝꯗꯒꯤꯅ ꯈꯨꯃꯟ ꯂꯝꯄꯥꯛ ꯐꯥꯎ ꯁꯥꯏꯒꯤ ꯀꯣꯝꯄ꯭ꯂꯦꯛꯁ ꯑꯣꯏꯔꯒ ꯑꯔꯥꯎꯟ 22 ꯀꯤꯂꯣꯃꯤꯇꯔꯁꯒꯨꯝꯕꯅꯤ ꯑꯗꯣ ꯕꯟ ꯌꯥꯝ ꯂꯩꯒꯟꯕ
ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯌꯥꯝ ꯇꯧꯒꯟꯕ ꯂꯝꯁꯦ ꯆꯠꯄꯒꯤ ꯑꯗꯒꯤ ꯑꯃ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯈꯣꯡꯅ ꯆꯠꯄ ꯈꯣꯠꯄ ꯀꯩꯗꯧꯕ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯦ ꯑꯗꯣ ꯃꯣꯏꯁꯨ play a very important role haitare mai pala se so to role am moi lori adu moi se tasena moi de kai kun bo utpa moi bu to bi thong bu utpa si tawrani en kai ado kama plan tawri moi gi hoi yamna nungai ba yam nungsibi su wari de mo koi na chu yam pateng pange yamna nungsiba mana aina moi sing ngai dana sum yum da lebi ngai ai leiba hai tare ayuk mata su moi sum thong le bo ko moi se ai yum jorom dai ta gi hong na hai ba tare yau tingai digi hongna horon se moi pira kaneba akoi la e na takpu gumba masi ai ngonda yamna nungai ba hai ba tare on moi na ai ngonda aduki matik mateng pangbi ba hai tare chatlasi thoglo o adamai na gumba takpi bu gumai na adamai khale mana adamai su mateng yamna pangbigi yamna nungai adu ai hoji ai gidi kasu kano hadi tamningai yamna kana tawna leite hai ba tare du mayam se aina thawmi jaba oina ai मखुन मैम से लोनमक कौरगा आई जरा अमतंग चामिनरगा आई मखुन मैम दगी बोर निजा होगे हाइबगे आई प्लान अमा कन्ना तौजे अनुवाजे मेरा बायाते मतंग नुंग सानजबो वारी नि अदना वारी सि याम साननिंगु लई सि चैप्टर नेम रा बेगे लेरि से अदु लोनि बो कवर अप तोबो मोय अदुवा सिसु दिस इज जस्ट बिगिनिंग अहोबो दुनि को अदु मैम सानरखिनि मरम दि ओलंपिक से सिना लोइगरोय अदना लाकदो ओलंपिक की दमकता करी हाइना प्लान तोबिरिगा नो अतोपा फुगी मरुएना competition championship मैम लेरि करी प्लान तोबिरि अनपद करी लेरि अदना तापि हाय हुजु हुजकी ओइना अदुम इननकपदा हाइबा तारे 2022 सिदैदा एशियन गेम्स अमदी कमनवेल्थ गेम्स अनि लेजरी अदु हुजि अक्टोबर सिदा याम थुना हाइबा तारे सिदैदा कमनवेल्थ गेम्स की क्वालिफाइंग लै कमनवेल्थ चैंपियनशिप अना सिदैदी क्वालिफाइंग तौगा कमनवेल्थ गेम्स से सतोइने अदना हुजि अहानबो ओइना कमनवेल्थ चैंपियनशिप से सरुक यागदोइनि क्वालिफाइंग तौननबुगिदमता अदुगा कमनवेल्थ गेम्स अमले एशियन गेम्स दा हाना आई टारगेट तौवे से एशियन गेम्स सिदा अना वेलिफ्टिंग की ओइना हाइबा तारे मेडल लौबा लेत्रि अदुना आई से दा हाना टारगेट तौवे तुगा मथंग दमु 2024 सिदी वन आफ्टर अनदर ने सु मथंग मथंग वे फिंगर नि को सानरोइन पुसिदा मरुइना इवन मेरेकोंग मान लौबा या टाइटल लौरोनी स्टिल मादुम साननिंगबुगी स्पिरिट तो मांगनदना सै कुटा डिपान सुरो ring the lepang amise by not there by the yam wali the su say yam torokini ko tawbiro aduga sanaba sepa se kudim so ya matum da mai papa su view hadana is the ultimate aduga we view sing se ulap inga si tasin jare koran ki mo sin jare ga mera da di blessing wish to aduma tawjadi so the mai papa you any ningjari ba tawbi khali ba tawbi pam ko mutum hoi ai su target pa hongdok jari ISCB gi mai kai dagi smaina pirupa adi mayam na aingonda upiri ba minung si mayam sina aingonda hena thawna happy ba oina ai khanjai matung da so ina lakadori ba commission mayam sida ai mayam gi board dagi ai adum mai papa ngambo ojagi hena yam ma koi gi ramdam yore da saro bu tongan bani moi gi da kisian kangbu mayam na diet plans pija bani da hai hai ado manipur yorokan da di mari ni manga ma suti atin mam temon to kari sare de hensang se koi lamdam si hensang si hainari bra tori hainari ai ya adum chawa adum pamje ai kangsoi je yamna pamje ai goina adum kangsoi gumba adiki nga toi ba thong gumba so bate na dike ai nga toi buga irom buga kangsoi ge se adu ya pau to ba gani panbi to adu koi hek palapuda koi tin chum ba hai tare watering to ko asigi possible area adu hoji ISTB na kasu koi lejadi jam jam ba midau na sinam de bayam seba se to that extent ko ne lejadi bi se masina tawjabo bu ngamadi sina koi pandum muri mai sansan japani ado mera bai da isai sapu yam hai si mera bai tare ado isai madi soidna koi thajara doini sakpi raga sakpi de isai doi thajara ora natra khanbi gera isai imtang koi mera bai dum mai pa ko gi ngai ro ko koina sakpadi saksara roge khanau am khanbi ngai te aduga ai pusparani sakpa isai ado ama heta hai tare pusparani isai me pusparani sakpa hai ma gi isai amata anova policy yari ari policy yari ai yang hai hoji you're saying apa punnani mera bane khanbir ba pusparani ne sakpa sakpa number ma ko jari do tamjari
Hojik Mirabani country we say prosperity question taminare viewers ngai brangani maramdi sakna revis sports celebrity and sports star na kan bir preaching while out of du kazu ngotam da mahausi hana ta baga ken yam ngai adu mahausi yam lai haitare adu ngasi se matang mi nai ni losile wari saba se matung da koi wari sajuna ai se bi ka bi ganu Hoi. adu koi dum thong hang tham jerum ni mara dagi ek lagu matam da atai khangge ai se bi da sambiro ko jungai le jerge adu matang lor ko da ba work myam dugi ngai ba apau myam du lo lena hari wafam singsi thamjabuga loinana masigi di matang sida makok thongbu singi wari losinjare meng tabi ro sing aro goina